Kaino sini? Asuk ko na mahawan mangamdan lady ba ibo? Ngasidi may bula sina mahawalan mangamling. Utok na tungay rita. 지네라시나 매안부 아무까수하나 따라암나 옥자리 지네라 시부농 시비레부디 와리 각따라가 톡비긴 아동마동기 마말얌라부 쿠비 싱하드나 subscribe 아마디 notification bell icon 나드다 깃 라우나 아묵땅 남비라 ꯆꯤꯡꯌꯥꯗ ꯂꯩꯕ ꯈꯨꯜ ꯑꯃꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯍꯕꯨꯡ ꯃꯔꯛꯇ ꯇꯥꯁꯤꯜꯂꯒ ꯂꯩꯕ ꯂꯤꯟ ꯃꯔꯨꯝ ꯑꯃ ꯃꯆꯥ ꯑꯣꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩ ꯂꯤꯟ ꯃꯔꯨꯝ ꯑꯗꯨ ꯑꯆꯝꯕ ꯂꯤꯟ ꯑꯣꯏꯗꯕꯅ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯁꯤꯟꯈꯤꯕ ꯂꯤꯟ ꯑꯣꯏꯕꯅ ꯃꯆꯥ ꯑꯣꯟꯕ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯂꯤꯟ ꯃꯔꯨꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯨ ꯆꯦꯜꯂꯕ ꯃꯅꯤꯜ ꯑꯗꯨꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯇꯞꯅ ꯃꯁꯛ ꯈꯪꯗꯕ ꯍꯨ ꯆꯦꯟꯕ ꯁꯣꯔ ꯍꯣꯟꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯦ ꯀꯥꯏꯅ ꯊꯪꯗꯗꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯁꯤꯗꯨꯅ ꯈꯨꯟꯇꯥꯛꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜ ꯑꯁꯤ ꯐꯥꯎꯕꯗ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏ ꯑꯃꯠꯇꯅ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯗꯣ ꯈꯨꯜꯂꯥꯛꯄ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯥꯏꯕꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯑꯣꯏꯅ ꯊꯧꯅꯤꯖꯗꯨꯅ ꯂꯥꯏꯊꯧ ꯑꯃ ꯇꯧꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔ ꯈꯨꯜꯂꯥꯛꯄ 이씨, 아이디 아두디 토이나보 칼로드레네. 이봐, 낭 호도로파 야암나 파레. 까나데, 오지막 아마이바 코메이다. 아무게 따나로시. ꯍꯣꯏ ꯈꯨꯜꯂꯥꯛꯄ ꯍꯦꯛꯇ ꯆꯠꯂꯁꯤ 옛다 까봤던 깜나 예코밋 깜니 오이네 까봤던 깜나 어이코미 톡 깜니 쇠쏴 ꯑꯦ ꯇꯥꯗ ꯇꯦꯟꯗꯣ ꯑꯁꯣꯝꯗ 어씨, 나다 시리 뿌라 피부 마마다 오이는 레람미데나 떠오르시대. ꯑꯁꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯒ ꯇꯧꯕ ꯌꯥꯗꯧꯕ ꯃꯥꯟꯗꯦꯗ ꯈꯨꯜꯂꯥꯛꯄ 감독이 떠오르시대. 콜라시다디 라이팅이 말한 마시다디. 다다 났다나 따이 토이나 강모미쇼 아무것도 레이브 났대. 왜너 너희는 하이나리 봐두고 하 났대 아이는 라이기 타워를 보면 떠오르게 시다 났더라보디 너희 예탐 이레일리 있다보다나 예살레이 씨보 하 ꯇꯥꯗ ꯁꯥꯎꯕꯤꯅꯨ ꯅꯅꯥꯎ ꯈꯨꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯇꯥꯗꯒ ꯋꯥ ꯈꯤꯇ ꯇꯥꯟꯅꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯇꯥꯗꯅ ꯑꯔꯨꯕ ꯊꯧ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯖꯍꯧꯗꯕꯅ ꯈꯔ ꯌꯦꯠꯆꯈ꯭ꯔꯦ ꯑꯔꯨꯕ ꯍꯥꯏꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯗꯤ ꯃꯥꯏꯕꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯗꯦ 다다. 나나 어이코이나 락셔리바 시쇼. 라이기 오이바 아루보 와파 몸부터 따나자기에 되나 락셔리바. 라이기니 하이바 모두 오래버디야 그리 와노 너희는 하이기 하이바두고 하 하이로 하이 ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ ꯇꯥꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯅꯔꯤꯕ ꯑꯁꯦ ꯂꯥꯏꯌꯦꯡ ꯀꯥꯡꯂꯣꯟꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅꯁꯨ ꯀꯔꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯦ ꯇꯥꯗ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯒ ꯅꯅꯥꯎꯒ ꯁꯨꯝ ꯇꯥꯟꯅꯖꯔꯒ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯊꯣꯛ ꯇꯤꯟꯊꯣꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯤ ꯇꯥꯗ ꯇꯤꯡꯈꯣꯡ ꯃꯥꯏꯈꯣꯡ ꯊꯤꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥꯗꯅ ꯈꯟꯅꯖꯔꯦ 아두다 따다. 라이팅이 말함다 캉바디. 따다 났다나 토이나 레이트라바니나. 따다가 와판마세. 굽나 따나자기에 된 락셔리바.
ꯑꯩꯗꯤ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅꯁꯨ ꯅꯣꯏꯒꯤ ꯋꯥ ꯇꯥꯕ ꯇꯥꯗꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯏꯊꯧꯅꯤ ꯈꯟꯅ ꯈꯔ ꯃꯈꯩꯗꯤ ꯊꯤꯖꯤꯜꯂꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯂꯨꯁꯤꯟꯅ ꯈꯪꯂꯨꯕ ꯃꯥꯏꯕ ꯅꯠꯇꯕꯅ ꯑꯀꯨꯞꯄꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯔꯕ ꯏꯍꯩ ꯈꯔꯗꯣ ꯀꯨꯞꯅ ꯅꯩꯅꯕꯗꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯅꯤꯡꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯃꯗꯨꯃꯛꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯒꯦ ꯈꯟꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯇꯥꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯗꯅ ꯂꯩꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤ ꯊꯧ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯧ ꯑꯁꯦ ꯄꯦꯟꯕꯤꯕ ꯌꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯁꯣꯝꯗꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯀꯥꯟꯅꯒꯗꯧꯕ ꯃꯥꯟꯗꯦꯅꯦ ꯑꯗꯨꯗꯤ ꯇꯥꯗ ꯀꯝꯗꯧꯅꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯈꯨꯂꯥꯛꯄ ꯇꯥꯗꯅ ꯍꯤꯔꯝꯁꯤꯗ ꯈꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯥꯗꯅ ꯑꯣꯏꯅ ꯍꯦꯛꯇ ꯐꯅꯤ ꯈꯟꯕ ꯃꯥꯏꯕ ꯃꯥꯏꯕꯤꯗꯣ ꯍꯦꯛꯇ ꯊꯤꯍꯜꯂꯁꯤ ꯑꯗꯨꯒ ꯇꯥꯗꯒꯤꯁꯨ ꯃꯉꯥꯏ ꯃꯥꯏꯕ ꯃꯥꯏꯕꯤꯗꯒꯤꯁꯨ ꯃꯉꯥꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯇꯥꯁꯤꯟꯅꯔꯒ ꯑꯋꯥꯃꯟ ꯈꯔ ꯈꯔꯗꯤ ꯄꯤꯔꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯕꯨ ꯍꯦꯔꯥ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯊꯣꯏꯗꯣꯛꯇꯦꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯒ ꯑꯩꯅ ꯁꯦꯜꯒꯤꯗꯃꯛꯇ ꯈꯜꯂꯨꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯁꯣꯝꯗꯗꯤ ꯑꯅꯛꯄꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤꯗꯤ ꯊꯣꯏꯅ ꯂꯩꯇꯦꯗꯣ ꯑꯗꯨꯅ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯇꯥꯗꯅ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯗꯨꯗꯗꯤ ꯐꯪꯅꯕ ꯊꯤꯕꯤꯔꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯦ ꯇꯥꯗꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯅꯅꯥꯎꯅ ꯇꯥꯗꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯖꯔꯛꯀꯦ ꯇꯥꯗ ꯑꯁꯤꯃꯇꯗꯤ ꯇꯥꯗꯅ ꯐꯅꯕ ꯇꯧꯕꯤꯗꯕ ꯌꯥꯗꯕꯅꯤ ꯏꯍꯦ ꯇꯧꯍꯩꯗꯦꯅꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯅ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯋꯥꯅ ꯀꯣꯛꯅꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯏꯊꯧ ꯑꯃꯅꯤ ꯅꯌꯥꯝꯕ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯌꯥꯝꯕꯅ ꯁꯣꯏꯗꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯃꯥꯏꯕ ꯑꯗꯨꯁꯨ ꯍꯞꯇꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯐꯪꯅꯕ ꯇꯧꯔꯒꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯑꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯁꯦ ꯀꯔꯤꯒꯤ ꯊꯥꯒꯠꯄꯅꯣꯅꯦ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯊꯧꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯈꯨꯟꯖꯥ ꯑꯇꯩꯗ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦ ꯑꯗꯨꯒ ꯇꯥꯗꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯊꯤꯕ ꯆꯠꯄꯗ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯜ ꯊꯨꯝꯅ ꯆꯤꯡꯕꯗꯣ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯇ ꯈꯣꯝꯒꯠꯂꯨꯈꯤꯒꯦ ꯍꯞꯇꯥ ꯑꯃꯒꯤ ꯈꯣꯡꯆꯠꯅꯤꯅ ꯑꯩꯅ ꯁꯦꯜ ꯑꯗꯨ ꯊꯣꯏꯅ ꯊꯣꯛꯇꯕ ꯑꯣꯏꯕꯅ ꯃꯗꯨꯃꯗꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦ ꯑꯩꯁꯨ ꯑꯩꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯗꯒꯤ ꯂꯧꯗꯕꯁꯨ ꯌꯥꯔꯕꯅꯤ ꯇꯥꯗ ꯃꯁꯤꯃꯗꯤ ꯈꯨꯟꯖꯥ ꯑꯩꯈꯣꯏꯅ ꯉꯝꯍꯟꯕꯤꯔꯣ ꯇꯥꯗꯅ ꯃꯇꯝ ꯃꯥꯡꯕꯤꯕ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯁꯤꯗꯤ ꯊꯣꯏꯅ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯍꯣꯏ ꯑꯩꯁꯨ ꯄꯣꯠꯆꯪ ꯆꯩꯆꯪ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇ ꯌꯣꯝꯂꯨꯈꯤꯒꯦ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯇꯤꯡꯒꯣꯡ ꯂꯩꯃꯥꯗꯣ ꯌꯦꯂꯥꯡ ꯀꯤꯡꯉꯣꯏ ꯍꯦꯛꯄꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯄꯥꯈꯪ ꯃꯆꯥ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕꯨ ꯑꯣꯏꯅ ꯇꯧꯕ ꯃꯨꯛꯇ ꯑꯗꯨꯁꯨ ꯂꯝꯕꯤ ꯅꯥꯀꯜꯗ ꯑꯆꯠ ꯑꯋꯣꯛ ꯂꯪꯅꯗꯨꯅ ꯂꯩ ꯑꯁ ꯃꯁꯤꯒꯤ ꯃꯨꯛꯇꯥ ꯍꯥꯏꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯑꯣꯟꯊꯣꯛꯅ ꯊꯟꯗꯧꯔꯤꯗ ꯑꯩꯗꯤ ꯑꯋꯣꯏꯕ ꯌꯥꯝꯕ ꯇꯨ ꯑꯥꯗ ꯍꯥꯏ ꯀꯩꯅꯣꯅꯤ ꯅꯪꯅ ꯑꯥꯗ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥꯏ ꯑꯁꯤꯗꯤ ꯇꯤꯡꯒꯣꯡꯅꯤꯅꯦ ꯍꯦ ꯅꯣꯏ ꯁꯤꯗ ꯂꯩꯔꯝ ꯑꯩꯅꯦ ꯅꯇꯩꯃꯒ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯆꯠꯄꯤꯌꯨ ꯑꯗꯣ ꯏꯇꯩꯃꯅꯗꯤ ꯉꯝꯍꯟꯒꯅꯨꯀꯣ ꯍꯦꯔꯥ ꯃꯥꯅꯕꯨ ꯃꯨꯛꯇ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤ ꯇꯧꯕ ꯃꯇꯤꯛ ꯅꯠꯇꯦꯗ ꯂꯥꯛꯏꯅꯦ ꯑꯁꯦ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯗꯤ ꯐꯅꯤꯗꯅ ꯈꯟꯕꯅꯦ
ꯍꯦꯛꯇ ꯂꯥꯛꯏꯕ? ꯇꯤꯡꯒꯣꯡ, ꯌꯦꯂꯥꯡ ꯊꯤꯕ ꯊꯣꯛꯂꯛꯑꯝꯃꯤꯔꯣ? ꯍꯣꯏ. ꯀꯔꯤꯅꯣ? ꯑꯩ ꯎꯔꯒ ꯏꯍꯩ ꯍꯩꯅꯗꯕꯗꯧꯅ ꯅꯪꯒꯤ ꯃꯑꯣꯡꯗꯨꯕꯨ ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯒꯦꯕ? ꯇꯥꯃꯨꯛꯇ, ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯥꯏꯔꯣ? ꯍꯣꯏꯅꯦ, ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯥꯃꯨꯛꯇ ꯅꯪꯁꯦ ꯍꯩꯅꯗꯕꯒꯤ ꯖꯥꯠꯇ ꯍꯥꯏꯕꯨ ꯃꯣꯏꯒꯤ ꯅꯣꯡꯃꯪꯈꯥ ꯍꯥꯏꯕ ꯌꯥꯝꯅ ꯈꯥꯕ ꯄꯥꯝꯕꯤꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅꯕꯨ ꯈꯥꯏ. ꯍꯦꯔꯥ, ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯍꯟꯒꯦꯗꯅ ꯃꯗꯨꯐꯥꯎ ꯈꯜꯂꯤꯕꯅꯤ. ꯑꯁ, ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯁꯤꯒꯀꯣ. ꯏꯁ, ꯀꯔꯤ? ꯅꯠꯇꯦ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯅꯣꯕ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ. ꯑꯣꯍꯣ, ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦꯗꯅ ꯈꯜꯂꯤꯅꯤꯗꯅ. ꯏꯁ, ꯏꯃꯥꯒꯤ ꯃꯃꯧ ꯀꯥꯏꯅ ꯆꯠꯊꯣꯛꯑꯗ. ꯅꯁꯛꯇꯨꯒ ꯅꯣꯡꯃꯪꯈꯥꯗꯒꯤ ꯍꯦꯟꯅ ꯈꯥꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯀꯥꯏꯅ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯉꯣꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩꯅꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯌꯨꯝ ꯄꯥꯟꯗꯅ ꯂꯦꯟꯖꯈ꯭ꯔꯒꯦ. ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯗꯨꯗ ꯅꯪꯁꯨ. ꯅꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯤꯠꯇꯕꯤꯗꯅ ꯃꯌꯥꯝ ꯆꯪꯂꯛꯅꯗꯧꯔꯤꯕꯅꯤꯅꯦ. ꯑꯗꯨꯗꯁꯨ ꯅꯠꯇꯦꯁꯦ, ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ, ꯃꯗꯨ ꯅꯪ ꯀꯥꯎꯗꯕ ꯐꯩꯀꯣ. ꯍꯣꯅꯦ, ꯄꯨꯟꯁꯤꯁꯦ ꯆꯨꯞ ꯁꯥꯗꯅ ꯂꯦꯟꯈ꯭ꯔꯁꯨ ꯂꯦꯟꯈ꯭ꯔꯒꯦ. ꯅꯪꯉꯣꯟꯗꯗꯤ ꯂꯩꯖꯔꯔꯣꯏ. ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ. ꯋꯥꯈꯜꯗꯣ ꯍꯥꯏꯐꯦꯠꯇꯗꯤ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯩꯁꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕꯅꯤꯗ. ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯅ ꯉꯥꯎꯅꯔꯤꯕꯅꯤꯅꯦ ꯑꯩꯁꯦ. ꯍꯥꯏꯐꯦꯠ ꯑꯣꯏꯔꯁꯨ ꯌꯦꯡꯉꯨꯗꯅ. ꯍꯣ, ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ. ꯍꯣꯅꯦ, ꯅꯪꯉꯣꯟꯗ ꯉꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯃ ꯀꯣꯛ ꯈꯜꯂꯨꯔꯣ. ꯑꯩꯗꯤ ꯉꯝꯗ꯭ꯔꯦ. ꯑꯁ, ꯃꯌꯥꯝꯗꯣ ꯄꯥꯝꯗꯕꯒꯤ ꯍꯥꯏꯕꯅꯤꯗ, ꯅꯪꯉꯣꯟꯗ ꯈꯛ ꯄꯥꯝꯕꯒꯤ. ꯏꯆꯦꯕ, ꯌꯥꯔꯣꯕ. ꯆꯠꯊꯣꯛꯑꯗ. ꯏꯔꯥꯡ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯏꯄꯛ ꯍꯦꯄꯛꯇꯅ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯔꯝꯗꯥꯏꯒꯤ ꯇꯧꯕ ꯌꯥꯝ ꯃꯥꯜꯂꯦ. ꯍꯟꯗꯣꯛꯁꯦ, ꯑꯩ ꯆꯠꯀꯦ. ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒꯅꯦ ꯉꯥꯡꯅꯕꯒ ꯇꯟꯖꯩ ꯑꯩ. ꯑꯁ, ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯏꯁꯦ. ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏꯁꯤꯕꯨ ꯃꯁꯤ ꯀꯔꯤꯅꯒ ꯁꯥꯕꯅꯣ ꯈꯪꯗꯦꯃꯦ. ꯍꯥꯏꯐꯦꯠ ꯈꯥꯛꯇꯤ ꯀꯜꯂꯦꯕ ꯃꯥꯒꯤ ꯊꯃꯣꯏꯁꯤ. ꯅꯠꯇꯦ, ꯃꯥꯒꯤ ꯊꯃꯣꯏꯁꯤꯕꯨ ꯅꯨꯡ ꯑꯣꯏꯅꯒ ꯄꯥꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯅ ꯑꯁꯨꯛ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯈꯟꯗꯦꯕ ꯑꯁꯦ. ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤꯗꯅ ꯍꯟꯗꯣꯛꯄꯗꯤ ꯌꯥꯗꯦ. ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯛꯀꯅꯤ. ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ. ꯈꯨꯂꯥꯛꯄ, ꯍꯞꯇꯥ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯒꯤ ꯃꯄꯨꯡ ꯐꯥꯔꯅꯤ. ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯇꯥ ꯈꯨꯃꯩ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤꯔꯅꯦ? ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯉꯥꯡ ꯈꯔ ꯊꯥꯗꯨꯅ ꯑꯇꯩ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯊꯤꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ. ꯑꯗꯨꯕꯨꯅꯦ, ꯉꯁꯤ ꯈꯛꯇꯪꯗꯤ ꯇꯥ ꯈꯨꯃꯩꯗꯣ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤ. ꯀꯔꯤꯒꯨꯝꯕ ꯉꯁꯤꯁꯨ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯑꯉꯥꯡ ꯈꯔ ꯊꯥꯔꯗꯨꯅ ꯑꯇꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯠꯂꯁꯤ. ꯑꯦ, ꯑꯉꯥꯡꯅ ꯑꯗꯨꯛ ꯇꯥꯁꯤꯜꯂꯛꯂꯤꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ? ꯏꯄꯨ, ꯑꯥꯗ ꯃꯥꯏꯕ ꯈꯨꯃꯩꯅ ꯃꯥꯏꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯃꯁꯝ ꯃꯅꯥ ꯁꯥꯡꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯎꯔꯦ. ꯍꯥ? ꯑꯁꯦꯡꯕꯔꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯣ, ꯈꯨꯂꯥꯛꯄ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨꯔꯁꯤ. ꯇꯥꯗꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯕꯤꯔꯛꯂꯦꯗꯅ. ꯍꯜꯂꯛꯂꯤ. ꯑꯗꯣ ꯃꯥꯅ ꯀꯅꯥ? ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ, ꯃꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦꯅꯦꯍꯦ. ꯃꯥꯏꯕꯅꯤ, ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ. ꯅꯌꯥꯝꯕꯅ ꯂꯥꯏꯕꯛ ꯐꯗꯅ ꯃꯥꯏꯕꯁꯤꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯦ ꯃꯁꯤꯕꯨ ꯍꯦꯛ ꯇꯝꯕꯗꯒꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯈꯨꯂꯥꯛꯄ, ꯑꯁꯤꯕꯨ ꯃꯥꯗꯧꯅ ꯑꯉꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯀꯣ? ꯑꯃꯕꯨ ꯑꯣꯏꯔꯦ. ꯍꯌꯦꯡꯁꯤꯗ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯈꯤꯁꯤ. ꯀꯩꯗꯧꯕ? ꯁꯣꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯕ ꯋꯥ ꯑꯃ ꯈꯟꯅꯕꯅꯤꯗ.
ꯑꯗꯣ ꯃꯥꯏꯕ ꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯁꯤꯕꯨ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯔꯅꯨ ꯑꯩꯒꯤꯗ ꯑꯩꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯒꯦ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯒꯤ ꯋꯥꯗꯨꯃꯅ ꯍꯌꯦꯡ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗꯅ ꯑꯗꯨꯝꯅ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯕꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯇꯝꯄꯥꯛ ꯌꯨꯝ ꯄꯥꯡꯂꯒꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯒ ꯀꯩꯒ ꯃꯥꯏꯕ ꯑꯁꯤꯁꯨ ꯋꯥꯔꯝꯂꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯨꯈꯤꯒꯦꯀꯣ ꯐꯒꯅꯤ ꯇꯥꯗ ꯑꯗꯨꯗꯤ ꯂꯦꯡꯕꯤꯔꯣ ꯑꯁ ꯃꯥꯏꯕꯅꯤꯅ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕꯗꯣ ꯃꯥꯟꯈ꯭ꯔꯦ ꯃꯥꯏꯕꯒ ꯑꯃꯠꯇ ꯃꯥꯟꯖꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯌꯦꯡ ꯐꯥꯎꯕꯗꯪ ꯌꯦꯡꯂꯁꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯀꯥꯟꯅꯕ ꯐꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯊꯥꯔꯒ ꯑꯇꯩ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯊꯤꯔꯁꯨ ꯊꯤꯍꯜꯂꯁꯤ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯈꯨꯂꯥꯛꯄ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯂꯥꯏꯒꯤ ꯊꯧꯁꯤ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯥ ꯅꯁꯥꯒꯤ ꯌꯨꯝꯗ ꯃꯄꯨꯒꯤ ꯊꯧꯁꯤꯜ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯨꯔꯣ ꯗꯥꯗꯥ ꯁꯈꯤꯅꯥꯗꯤ ꯑꯃꯠꯇꯕꯨ ꯎꯗꯦ ꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯊꯥꯖꯕꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥꯅꯦ 이봉어 타자다가 떠오고노니 ꯆꯠꯂꯣ ꯅꯣꯏꯁꯨ ꯀꯩꯁꯤꯜꯂꯣꯏꯅ ꯌꯨꯝꯗ ꯉꯁꯤ ꯁꯤꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯁꯨ ꯇꯧꯗ ꯃꯄꯨꯒꯤ ꯊꯧꯁꯤꯜ ꯉꯥꯏꯗꯨꯅ ꯂꯩꯔꯨꯔꯣꯅꯦ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏꯕꯨ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯟꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯄꯣꯊꯥꯔꯨꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯌꯨꯝꯗ ꯄꯣꯊꯥꯕꯤꯔꯨꯔꯣ ꯇꯣꯝꯕ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯐꯅꯤ ꯈꯨꯂꯥꯛꯄ ꯗꯥꯗꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯨꯝꯗ ꯄꯣꯊꯥꯖꯔꯨꯔꯒꯦ ꯑꯗꯨꯕꯨ ꯇꯥꯗꯅ ꯊꯧ ꯑꯁꯤꯕꯨ ꯀꯥꯏꯗꯅꯅꯕ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯅꯦ ꯅꯣꯏꯕꯣ ꯑꯩꯅꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯀꯔꯤ ꯀꯥꯏꯅꯕ ꯇꯧꯒꯗꯧꯔꯤꯒꯦ ꯑꯗꯨꯗꯤ ꯗꯥꯗꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯂꯦꯡꯕꯤꯔꯣ ꯈꯨꯂꯥꯛꯄ ꯅꯌꯥꯝꯕꯅ ꯀꯥꯏꯗꯅꯕ ꯂꯣꯏꯅ ꯁꯤꯟꯖꯍꯧꯔꯒꯦꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ 이khang khangꯧꯗꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯕꯗ ꯑꯇꯤꯌꯥ ꯃꯀꯣꯏꯗꯒꯤ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯊꯔꯛꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗ ꯍꯥꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯀꯔꯤꯁꯨ ꯁꯣꯛꯄ ꯄꯟꯕ ꯇꯧꯗꯅꯕ ꯑꯃꯨꯛꯇ ꯂꯩꯍꯜꯂꯣ ꯈꯨꯂꯥꯛꯄ ꯃꯁꯤꯕꯨ ꯉꯁꯥꯏ ꯃꯥꯏꯕ ꯈꯨꯃꯩꯅ ꯍꯥꯏꯕ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯊꯧꯁꯤꯜ ꯍꯥꯏꯗꯕꯨ ꯑꯣꯏꯔꯗ꯭ꯔꯥꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯇꯣꯝꯕ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯩꯕꯨꯜ ꯑꯁꯤꯗꯤ ꯑꯁꯣꯝꯒꯤ ꯂꯝꯍꯥꯡ ꯑꯁꯣꯝꯕꯣꯏꯗ ꯇꯥꯈ꯭ꯔꯦꯅꯦ ꯍꯥꯏ ꯑꯉꯥꯡꯁꯥ ꯅꯣꯏꯕꯨ ꯆꯦꯜꯂꯛꯈꯤꯅꯨꯅꯦ ꯅꯣꯏꯕꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯥꯕꯨꯡ ꯃꯔꯛꯇ ꯃꯍꯥ ꯑꯣꯟꯕ ꯉꯝꯗ ꯃꯔꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯤꯟ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯩꯁꯥꯗꯨꯅ ꯃꯀꯨꯁꯨ ꯆꯦꯠ ꯂꯥꯎꯅ ꯆꯦꯈꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥ ꯑꯣꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯩꯕꯨꯜ ꯑꯁꯤꯅ ꯃꯍꯥ ꯑꯣꯜꯍꯟꯕ ꯉꯝꯂꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯁꯨꯝꯅ ꯂꯤꯟꯍꯥ ꯑꯗꯨ ꯍꯔꯥꯎꯅ 마부 꾸이는 파진두는 탐리바 마꾸드보 호가이드나 하라우는 마팜 마두다기 토키라미 솜드나 아두는 누밋 아두다 아띠아드기 따라 키몸에 불러드는 마람 오이라가 린하드기 후치엘라바 소르나 눅싯 눅사 레바클리 하우드 실람바 마후품바 망한키라미 마나마드나 군자 뿜바도 아나 아예 뿜바 로이는 파나락라미 ꯈꯨꯂꯥꯛꯄ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯂꯥꯏꯊꯧꯗꯨꯗ ꯄꯦꯟꯕꯤꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯃꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯨꯅ ꯅꯥꯎꯗꯤ ꯑꯩꯁꯨꯅꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ
ꯑꯩꯈꯣꯏꯅꯗꯤ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯐꯥꯎꯕ ꯈꯜꯂꯨꯔꯤꯕꯅꯤ. ꯃꯥꯅꯤ ꯈꯨꯂꯥꯛꯄ ꯃꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩ ꯐꯥꯎꯕꯅ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯂꯥꯜꯂꯕꯅꯤ ꯑꯩꯈꯣꯏꯁꯦ. ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯗ. ꯑꯩꯅ ꯇꯥꯗ ꯈꯣꯃꯩꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨꯗꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ. ꯈꯨꯂꯥꯛꯄꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯤꯔꯝꯕ ꯑꯁꯦ ꯌꯥꯝꯅ ꯐꯔꯦ. ꯈꯨꯂꯥꯛꯄꯅ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯂꯥꯛꯄꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯅ ꯈꯨꯂꯥꯛꯄ ꯑꯣꯏꯔꯤꯕ ꯑꯁꯤ. ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯕꯒꯤꯅꯤ. ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯐꯅꯕ ꯈꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧ. ꯑꯦ ꯇꯥ ꯈꯨꯃꯩ ꯇꯥꯗꯕꯣ ꯀꯔꯣꯝ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯣ, ꯏꯅꯥꯎꯅꯤꯁꯨ ꯋꯥ ꯈꯟꯅꯔꯝꯅꯤ. ꯅꯌꯥꯝꯕꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯀꯔꯤꯅꯣꯅꯦ ꯇꯥꯗ? ꯍꯥꯏꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯆꯥꯟꯕꯤꯕꯗꯒꯤ ꯀꯅꯥꯃꯠꯇ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ. ꯑꯩꯅ ꯆꯠꯇꯧꯔꯤꯕ ꯑꯁꯤꯗꯤ ꯐꯪꯅꯕ ꯈꯨꯜꯗꯅꯤ. ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ. ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯕ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ. ꯍꯩ ꯐꯩ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯍꯥꯏꯅꯨ. ꯃꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯣꯏꯔꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯀꯣꯏꯕꯨꯡꯉꯣ. ꯅꯣꯏꯅꯦ ꯋꯥꯔꯤ ꯁꯥꯎꯀꯣ. ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯂꯨꯈꯤꯒꯦ. ꯑꯍꯣꯏ ꯇꯥꯗ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯩꯖꯍꯧꯔꯦꯀꯣ. ꯈꯨꯂꯥꯛꯄ! ꯈꯨꯂꯥꯛꯄ! ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ? ꯈꯨꯂꯥꯛꯄ! ꯑꯁꯣꯝꯗ ꯃꯩꯕꯨꯜ ꯇꯥꯈꯤꯕꯗꯨꯗ ꯃꯅꯤ ꯑꯃ ꯂꯩꯔꯦꯅ ꯃꯌꯥꯝ ꯌꯦꯡꯕ ꯆꯦꯟꯅꯍꯧꯔꯦ. ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏ, ꯇꯣꯝꯕ, ꯅꯪꯁꯨ ꯂꯥꯛ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ. ꯍꯣꯏ ꯈꯨꯂꯥꯛꯄ ꯆꯠꯂꯁꯤ. ꯍꯥꯏ, ꯅꯈꯣꯏ ꯀꯅꯥꯅꯣꯅꯦ? ꯃꯁꯤꯕꯨ ꯍꯥꯟꯅ ꯎꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏ ꯆꯪꯁꯤꯜꯂꯨꯕ ꯃꯤ ꯌꯥꯎꯅꯕ꯭ꯔꯣ? ꯈꯨꯂꯥꯛꯄ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯆꯪꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯛꯀꯦ ꯇꯧꯕꯗ ꯃꯈꯨꯠꯇ ꯁꯥꯃꯟꯗꯅ ꯆꯥꯛꯇꯦꯛꯄꯗꯒꯤ ꯄꯥꯏ ꯉꯝꯗꯗꯅ ꯂꯩꯔꯦ. ꯀꯔꯤ ꯍꯥꯏꯕ? ꯏꯁꯦ! ꯈꯨꯂꯥꯛꯄꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯍꯥꯏꯗꯨꯁꯨ ꯑꯣꯏ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯂꯥꯛꯄꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯍꯥꯏꯗꯅ ꯂꯧꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯈꯨꯂꯥꯛꯄꯅ ꯑꯣꯏꯅ ꯃꯅꯤ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ. ꯏꯁ! ꯑꯩꯅ ꯃꯁꯤꯕꯨ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯇꯥꯗ ꯈꯣꯃꯩ ꯉꯥꯏꯕꯅ ꯐꯒꯗ꯭ꯔꯥꯗꯅ. ꯍꯦꯔꯥ ꯈꯨꯂꯥꯛꯄ, ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯃꯥꯏꯕ ꯑꯣꯏꯕ ꯇꯥꯗ ꯈꯣꯃꯩ ꯍꯣꯏꯒꯨꯝꯕꯗ ꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯏꯁ! ꯑꯗꯨꯕꯨ ꯇꯣꯝꯕ, ꯈꯨꯜ ꯑꯁꯤꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯇꯥꯗ ꯃꯥꯅ ꯋꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯑꯋꯥꯕ ꯀꯣꯛꯂꯤꯕꯅꯤꯅꯦ. ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯔꯝꯗꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯃꯅꯥ ꯂꯧꯕ ꯍꯥꯏꯕꯁꯤꯕꯨ. ꯈꯨꯂꯥꯛꯄ, ꯀꯥꯟꯅꯕ ꯃꯅꯥꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯃꯁꯤꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯈꯨꯂꯥꯛꯄ ꯑꯃ ꯑꯣꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯃꯅꯤ ꯑꯁꯤꯕꯨ ꯈꯨꯂꯥꯛꯄꯅ ꯄꯥꯏꯁꯤꯟꯕꯤꯔꯣ. ꯈꯨꯂꯥꯛꯄ, ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯗꯅ ꯇꯧꯕꯤꯔꯅꯨ. ꯈꯨꯂꯥꯛꯄ ꯑꯃꯨꯛꯇꯗꯤ ꯄꯥꯏꯁꯤꯟꯕꯤꯔꯣ ꯀꯩꯗꯧꯒꯦ? ꯏꯁ! ꯑꯩꯕꯨ ꯃꯁꯤꯕꯨ ꯍꯦꯛꯇ. ꯈꯨꯂꯥꯛꯄ, ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕꯤꯔꯅꯨ ꯀꯩꯗꯧꯕꯒꯦ? ꯇꯤꯡꯒꯣꯡ ꯂꯩꯃ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦꯕ. ꯑꯌꯨꯛꯇꯒꯤ ꯑꯩꯅ ꯎꯆꯤ ꯁꯨꯝꯕꯜ ꯍꯥꯏꯕ ꯍꯤꯗꯥꯛꯇꯣ ꯍꯦꯛꯀꯦ ꯍꯥꯏꯅ ꯊꯤꯔꯛꯂꯤꯁꯦ ꯑꯃꯠꯇ ꯍꯦꯛ ꯊꯤꯕ ꯐꯪꯗꯦꯗꯀꯣ. ꯑꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯍꯧꯕꯅꯦꯕ ꯅꯍꯥꯟꯈꯩꯗꯤ. ꯍꯤꯗꯥꯛ ꯁꯦꯝꯒꯦ ꯍꯥꯏꯅꯕꯨꯅꯦ ꯍꯦꯛ ꯊꯤꯔꯛꯑꯗꯤꯅꯦ ꯐꯪꯉꯔꯣꯏꯗꯕꯅꯦ. ꯏꯃꯥ! ꯁꯤꯗꯤ ꯂꯤꯟꯅꯤꯅꯦ. ꯅꯨꯄꯤꯅꯤ. ꯃꯁꯤꯗꯤ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯥ? ꯌꯦꯡꯕꯅ ꯐꯅꯤ. ꯂꯤꯟꯍꯥ ꯑꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯑꯣꯏꯔꯤꯕ ꯃꯤꯒꯤ ꯃꯁꯥꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯑꯗꯨ ꯇꯧꯔꯒꯦ ꯈꯟꯅ ꯇꯤꯡꯒꯣꯡ ꯂꯩꯃꯒꯤ ꯃꯁꯥꯗ ꯆꯪꯁꯤꯜꯂꯝꯃꯤ. ꯇꯤꯡꯒꯣꯡ ꯂꯩꯃ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯃꯁꯥꯗ ꯆꯪꯁꯤꯜꯂꯛꯂꯕꯗ ꯃꯃꯤꯠ ꯃꯅꯥ ꯃꯨꯁꯤꯜꯂꯒ. ꯃꯤꯑꯣꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ. ꯑꯗꯨꯕꯨ
린하도 머름덕이 온도 꾸이디바나 삭티에도 꾸이는 시즌나방 감다바나 미에두덕이 판나목 쫑톡기라며 띵공 레마드소 린하도부 톡그라바똥다 마사도 하이피에 따랑짜나 이 ꯑꯩꯗꯤ ꯀꯃꯥꯏꯅ ꯁ꯭ꯋꯥꯏ ꯌꯧꯔꯛꯂꯤꯕ ꯑꯩꯕꯨ ꯉꯁꯥꯏꯗ ꯑꯁꯤꯒꯤ ꯍꯥꯕꯨꯡ ꯃꯔꯛꯁꯤꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯅꯦ ꯃꯇꯧ ꯀꯔꯝꯅ ꯁꯤ ꯌꯧꯔꯛꯏꯕ ꯈꯨꯂꯥꯛꯄ ꯃꯅꯤꯁꯤꯗꯤ ꯑꯆꯝꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯇꯤꯡꯒꯣꯡ ꯂꯩꯃꯒꯤ ꯂꯨꯍꯣꯡꯕꯗ ꯃꯁꯤꯅ ꯑꯣꯏꯅ ꯑꯍꯣꯡ ꯑꯉꯣꯟ ꯑꯣꯏꯗꯨꯅ ꯍꯥꯞꯄꯤꯔꯣꯗꯅ ꯈꯨꯂꯥꯛꯄ ꯍꯣꯏꯅꯦ ꯃꯗꯨꯅꯕꯨ ꯐꯔꯅꯤꯅꯦ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯊꯝꯕꯗ ꯑꯇꯣꯞꯄ ꯈꯨꯟꯖꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯍꯨꯕ ꯂꯥꯛꯀꯗ꯭ꯔꯗꯅ ꯈꯜꯂꯤꯕꯅꯤꯅꯦ ꯇꯣꯝꯕ ꯍꯦꯔ ꯈꯨꯂꯥꯛꯄ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯁꯨꯝꯗꯧꯔꯁꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯅꯨꯡꯉꯥꯏꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯂꯣꯠꯂꯒ ꯍꯦꯛꯇ ꯊꯝꯂꯁꯤ ꯈꯨꯂꯥꯛꯄ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯅꯤ ꯂꯦꯡꯂꯁꯤ ꯈꯨꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯃꯅꯤꯗꯨꯕꯨ ꯂꯣꯠꯂꯨꯔꯁꯤ ꯂꯦꯡꯉꯁꯤ ꯂꯥꯎ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯤꯗ ꯊꯤꯕꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯅ ꯍꯦꯛ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯇꯥꯔꯕꯀꯣ ꯑꯩꯕꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯅꯨꯡꯇꯤꯒꯤꯗꯤ ꯅꯔꯛ ꯁꯤꯡꯂꯛꯇ ꯄꯪꯍꯧꯗ ꯍꯧꯔꯒ ꯂꯩꯕꯅꯦꯕ ꯊꯑꯣꯏꯀꯤ ꯍꯦꯛꯇꯅꯦ ꯍꯦꯛꯇ ꯍꯦꯛꯂꯒꯦ ꯍꯥꯏꯅ ꯊꯤꯔꯁꯨ ꯍꯦꯛꯇ ꯐꯪꯗꯦꯕ ꯑꯦ ꯇꯤꯡꯒꯣꯡ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯁꯨꯛꯂꯒ ꯏꯄꯣꯝ ꯄꯣꯝꯂꯒ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯍꯣꯅꯦ ꯅꯣꯏ ꯅꯥꯄꯥꯅ ꯀꯩ ꯆꯥꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯝꯃꯅꯤ ꯃꯤꯅ ꯁꯥꯎꯅꯤꯡ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯑꯃꯨꯛ ꯂꯛꯅ ꯁꯟꯗꯅꯒ ꯇꯧꯏꯅꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯅꯣꯅꯦ ꯆꯨꯝꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯈꯣꯛ ꯍꯪꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯈꯨꯝꯂꯤꯕ ꯑꯗꯨꯒ ꯅꯠꯇꯦꯅꯦ ꯀꯔꯤꯗ ꯆꯥꯟꯅꯔꯤꯒꯦꯕ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯒ ꯑꯃꯠꯇ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨꯅꯦ ꯅꯪꯕꯨ ꯎꯔꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤꯅꯤ ꯎꯆꯤ ꯁꯨꯝꯕꯜꯗꯣ ꯃꯄꯥꯜ ꯑꯃꯅꯤꯇ ꯍꯦꯛꯀꯦ ꯍꯥꯏꯅ ꯊꯤꯕꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯅꯦ ꯑꯗꯨꯅꯅꯤ ꯆꯤꯟꯁꯤꯗꯒꯤꯅꯦ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯕ ꯐꯪꯗ꯭ꯔꯤꯗꯣ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯨ ꯑꯗꯨꯗꯤꯅꯦ ꯑꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯍꯦꯛꯍꯧꯕꯅꯤ ꯀꯔꯥꯏꯋꯥꯏꯗꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯕꯗꯗꯤ ꯎꯔꯝꯗꯦꯗ ꯑꯝꯇ ꯐꯥꯎ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯗꯕꯒꯤ ꯂꯥꯎꯁꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯅꯦ ꯍꯦꯛꯂꯨꯁꯤ ꯂꯥꯎ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯅꯪꯕꯣ ꯂꯥꯎꯁꯦ ꯀꯔꯥꯏꯗꯅꯣꯅꯦ ꯑꯃꯠꯇ ꯍꯧꯕ ꯎꯗꯦꯗ ꯉꯥꯏꯈꯣ ꯈꯔꯒ ꯋꯥꯠꯂꯤꯌꯦ ꯈꯔ ꯆꯪꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯁ ꯇꯥꯃꯨꯛꯇ ꯅꯪꯒꯤꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯛꯑꯦꯗ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯉꯥꯏꯈꯣꯃꯦ ꯑꯁꯦꯡꯕꯩꯅꯦꯃꯦ ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯈꯤꯁꯦ ꯁꯥꯎꯅꯨ ꯀꯩꯗꯧꯒꯦ ꯅꯪꯅ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪ ꯌꯥꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯀꯔꯤ ꯋꯥ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯗꯧꯔꯤꯕ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯌꯥꯕ ꯉꯝꯃꯣꯏ ꯁꯦ ꯊꯥꯗꯣꯛꯑꯣꯁꯦ ꯑꯩ ꯆꯠꯀꯦ ꯌꯥꯔꯣꯏꯍꯦ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯃꯇ ꯍꯥꯏꯔꯝꯃꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯍꯟꯗꯣꯛꯑꯣꯁꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏꯕꯅꯦ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ ꯀꯝꯗꯧꯏ ꯈꯨꯄꯥꯛꯇꯣ ꯍꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯂꯝꯕꯤꯒꯁꯨ ꯊꯠꯆꯕ ꯁꯥꯏꯅꯦ ꯑꯗꯨꯗꯤ ꯐꯩꯌꯦꯕ ꯉꯁꯤ ꯅꯪꯅ ꯊꯥꯔꯤꯕ ꯈꯨꯄꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯂꯧꯗꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯣꯏ ꯈꯪꯉꯨ ꯍꯩ ꯇꯤꯡꯀꯨꯡ ꯂꯩꯃ ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯇꯣꯞꯄꯅꯁꯨ ꯈꯛ ꯅꯪꯕꯨ ꯂꯧꯍꯜꯂꯣꯏ ꯈꯪꯉꯨ ꯁꯛꯇꯥꯅꯤꯅ ꯀꯔꯤ ꯊꯣꯏꯅ ꯇꯧꯔꯁꯨ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯤꯅ ꯄꯥꯝꯕꯤꯗꯦꯁꯨ ꯈꯪꯗ ꯃꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯄꯪꯌꯥꯗ ꯌꯥꯔꯗꯧꯕꯗꯧꯅ ꯀꯩꯅꯣꯝꯇ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯎꯅ ꯈꯨꯝꯕꯤꯔꯛꯈ꯭ꯔꯦꯗ ꯑꯩꯗꯤ ꯆꯨꯝꯅ ꯇꯈꯣꯜ ꯇꯥꯕ ꯂꯝꯕꯤ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯃꯤꯅꯧꯔꯥ ꯃꯥꯅꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯅꯥꯒꯤꯗ ꯊꯨꯡꯂꯨꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜ ꯇꯥꯕ ꯌꯥꯝꯅ ꯂꯥꯞꯄꯅꯤ ꯉꯁꯤ ꯍꯟꯕꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏ ꯈꯨꯔꯥ ꯈꯣꯡꯂꯩꯒꯤ ꯌꯨꯝ ꯊꯤꯖꯔꯛꯄꯅꯤ ꯐꯔꯛ ꯇꯥꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯒꯗꯧꯕ ꯃꯥꯜꯂꯤ ꯑꯣ ꯑꯗꯣ ꯃꯥꯅ ꯀꯩꯒꯨꯝꯕ ꯃꯣꯏꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯁꯦ
ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯅꯤꯅ ꯆꯥꯎꯁꯨ ꯌꯥꯝꯅ ꯆꯥꯎꯋꯦ ꯅꯪ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯔꯣꯏꯕ ꯑꯗꯨꯃꯗꯤ ꯍꯣꯔꯦꯟ ꯈꯨꯔꯥꯒ ꯇꯥꯟꯅꯖꯕ ꯍꯥꯏꯕꯗꯨꯅꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯀꯩꯁꯨ ꯏꯄꯥꯅꯁꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯗ ꯇꯨ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯆꯧꯕꯁꯦ ꯑꯁꯤꯗ ꯁꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯨꯝꯖꯥꯎ ꯑꯃꯗ ꯀꯣꯟꯊꯣꯡꯗꯣ ꯏꯔꯣꯏ ꯃꯀꯣꯛ ꯊꯦꯠꯄ ꯑꯃ ꯊꯦꯡꯅꯅꯤ ꯑꯗꯨ ꯃꯥꯒꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯟꯅ ꯇꯥꯛꯄꯤꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯅꯨꯄꯥ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯥꯡ ꯄꯨꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯣ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯆꯥꯡꯅ ꯑꯁ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯅꯗꯤ ꯍꯥꯏꯐꯦꯠꯇꯃꯛ ꯑꯣꯏꯔꯁꯨ ꯅꯣꯛꯂꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯇꯛꯁꯤ ꯁꯣꯟꯖꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯃꯃꯥꯏ ꯂꯩꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯎꯁꯤꯟꯅꯗ ꯁꯥꯗꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯂꯩꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯃꯨꯛꯇꯥ ꯑꯃꯗꯤ ꯆꯥꯛꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯂꯒ 이씨, 굴마사 아이브나 티나 낭사이드나 떠봐. 쿠팡나 바보 타봐. 아도 nga 시각 탱나봐 몽원다나 까리슈 강나다봐 너 빠시다가 이러한 거 떠보니까 강간이든 아두부대. 아이는 남드나 로게봐. 아도 그래도 마이모다 티나 사이브 남브라 이행게봐. ꯈꯨꯜꯂꯥꯛꯄ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯋꯥꯅꯣꯅꯤ ꯇꯣꯝꯕ ꯉꯁꯤ ꯅꯪꯅ ꯑꯗꯨ ꯀꯣꯏꯔꯒ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕ ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ ꯏꯆꯥꯅꯨꯄꯤ ꯇꯤꯡꯒꯣꯡꯒꯤꯅꯤ ꯀꯔꯤ ꯏꯁꯥ ꯇꯤꯡꯒꯣꯡꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯃꯥꯕꯨ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯈꯨꯜꯂꯥꯛꯄ ꯏꯆꯥꯅꯨꯄꯤ ꯇꯤꯡꯒꯣꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯅ ꯍꯪꯒꯠꯆꯒꯦ ꯈꯜꯂꯤꯕꯁꯤꯗꯤ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯗꯨꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯍꯦꯔꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯆꯥ ꯇꯤꯡꯒꯣꯡꯁꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯍꯥꯏꯒꯦ ꯇꯧꯖꯕꯅꯤꯗ ꯈꯨꯜꯂꯥꯛꯄ 이씨 ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯩ ꯇꯣꯝꯕ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨꯒ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯩꯄꯨꯡ ꯁꯦꯝꯁꯅꯨꯗ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯈꯨꯜ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯆꯠꯅꯔꯛꯂꯤꯕ ꯆꯠꯅꯕꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯁꯔꯩ ꯍꯜꯒꯦ ꯃꯔꯥꯜ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯗꯕꯨ ꯄꯣꯃꯥꯏꯁꯤꯡ ꯀꯥꯗꯨꯅ ꯃꯄꯨꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯗꯨ ꯈꯛꯇꯒ ꯑꯣꯏꯅ ꯃꯔꯥꯜ ꯂꯨꯍꯣꯡꯅꯩꯗꯣ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯅꯁꯨ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯀꯨꯞꯅ ꯈꯟꯊꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯌꯥꯝ ꯆꯨꯝꯂꯤꯕ ꯋꯥꯅꯤ ꯑꯗꯨꯕꯨꯅꯤ ꯇꯣꯝꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯗꯤ ꯈꯨꯜꯂꯥꯛꯄꯒꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯏꯆꯥ ꯏꯕꯦꯝꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯣꯏꯅ ꯍꯪꯗꯣꯛꯂꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯂꯕ ꯇꯨꯡꯗ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯥꯏꯗꯣ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯣꯡꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯍꯪꯗꯣꯛꯂꯨꯒꯦ ꯑꯣ ꯈꯨꯜꯂꯥꯛꯄ ꯑꯁꯤꯗꯤ ꯃꯃꯣꯡꯒꯤ ꯃꯔꯥꯜ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯑꯁꯤꯗꯤ ꯍꯔꯥꯎꯃꯟꯗꯅ ꯋꯥꯒ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯏꯄꯥꯒꯤ ꯏꯃꯣꯝ ꯍꯥꯏ ꯏꯃꯣꯝ ꯁꯔꯩꯍꯜ ꯄꯟꯊꯧ ꯅꯃꯣꯡꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯂꯥꯎꯅꯤ ꯅꯪꯕ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯂꯥ ꯄꯟꯊꯧ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝꯕꯨ ꯑꯣꯏꯔꯕꯅꯣ ꯏꯃꯣꯝꯁꯤꯗꯤ ꯅꯄꯟ ꯄꯟꯊꯧꯅꯗꯤ ꯑꯗꯨꯉꯩ ꯉꯔꯥꯡꯒꯤ ꯑꯉꯥꯡꯒꯨꯝ ꯎꯔꯤꯗꯣ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯗꯤ ꯏꯃꯣꯝꯁꯦ ꯃꯔꯥꯜ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯦ ꯍꯥꯏꯅ
ꯄꯥꯎꯃꯤꯜꯂꯛꯂꯤꯅꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯂꯩ 이카이가누니 이빠다 헥트 꼬이드나 하유니 이샤기 빠마도 나쁜 빤타우도 보dom모도 Pantawa Pokpa, Namombu, Kari Haina Chingoirasige. 하이마 이카이가누니 이몽기 강나잡을 레이라바수 이빠다 헥트 꼬이드나 까나노 까리노 하이바도 오밀루니 Pantawa Pokpa, Namom Aiga Kangnazabadi, Kanasule Jadedo. Adubu, Namom Aina. 이몸나 하이딩 리버세 나쁜 빤타우나 칸 아도부 이샤나 코이다 자리바 아도부 코노하기 마사노 아이코이 콜라시기 군자로 Pantawa Pokpa, Kulsigi, Kunjanate. Mahak Adudi, Ate Kananate. Ipan Komay Gita Laiba, Tamba Oiba Aduni. Madukak Hiram Laga Tingong Lemado, Mapan Pantaugi Mamang the Ikaidana. Adumak Mamai Ladana, no me Togdana, Imung Lom the Sensin Kiram. 하이 엉어 위시디 예문에 이씨 이몸나 밤새바 코이다 하자바 까나아무디 레람리니 떠오르시 호이데 이빠이부 릭람 수까이드나바 이몽기 탱라우 닝바 수까이드나바 실라가 로이레드나 Numit adugi matung ikoy-ikoy-dana. Kulakpa, mamom tserehal, tingong lemabo, maral luhong lani. Luhong tingayda, loyong ba oegadar ba may sak adugi matik tsare haibagi, sakang nabasayang ama, tawagani. Tanging adu da pakang way batam makuding na, sagay jat amata kayda na yawa yagani hay na, lautok lang. Madu da sunata na, Mamongi awan oina atiyadagi tarakpa mani edu hapkani haina so lautok labada. Kulladagi hindoktana anakpadagi arappadagi pakhang kayana changying adabo saruk yazagi haina laknaram. Ay, lamay. Nang bumayam na luyong makan magitsang yaw ni Haina Lagriba sida, nang baso sarug yaroy dro. Kura, nasaan ba yawraga, karibong ang gatoribo nun. Nasade, ipagi sida sumnata, tabak makup mata suna bahay na laksaban. Itik ipa sazadeda. Era, atum na haino da, nupahamanta ba? Uning sonta ka no? Isana. Nasabo munna khangjadrabaso nakhurana de munna khangi kaidoge nangna losinduna thamliba natik na thongna mayamado atai na khangdrabaso nakhurana de hutrong hon uribani madug sumathakta changeng si yaugdaba yade haina pausilakpa mi yamne yaureta kana kari haina paukchalak ibanone khangning brane sum kanano haido Kangning tawbanida. Atay ka na oegani haibage. Luyong matchanging siliba, sarehal, chenglaw henbi mamom, langin pay mo pungning nuhik na bani. Kana na oegani. Kuragi paraman pantahim may amadudi, nasana kangjabang ang manatida. Eraibo, kang sinada tawado, tawran. Asom na tingkong ibimado, nang nadikasik pawutsiman kangda, michi na pawu yang bidrabada, 땡라우와도 눅낭 나라바 말레네. 쿠라, 마두기 와도 똑르시바. 아이따 시행나 짱이인가 아마띠 역전행대다. 똥무 이보. 능네, 짱이인시 핵 야우드라바데, 하이행 똥느 탐모해도 딱시 소나나 칸그니고. 호이씨, 아이, 짱이인드다디 야우르가 핵 이행라게. 마시 오레바데, 쿠라하기 땡라우와도 닝바 퉁라바 나트로. 아둠 하유다나. Maduwarabdi, nakuragi pay masiso, pileda na. Kurasi di ba, irang di, nahamarain. Iba, asipaw yam na halawani ni he. Nakura hoy na nahawiringagi matamdadi, yam na langam karponida. Aduga housing na,
ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯅ ꯅꯥꯃ ꯍꯥꯡꯂꯒ ꯂꯦꯜꯂꯤꯕ ꯑꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕ? ꯍꯦꯔꯥ ꯃꯁꯤꯅ ꯀꯥꯏꯗꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯃꯥꯏꯕ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯦꯗꯅ. ꯏꯁꯦ 이붕어 ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯅꯦ ꯊꯕꯛꯀ ꯂꯣꯏꯅ ꯀꯥꯎꯏ ꯍꯩ. ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯁꯤꯗ ꯂꯥꯌꯦꯡꯕ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅꯤ ꯑꯩꯕꯨ. ꯊꯦꯡꯂꯦꯅꯦ. ꯍꯥꯏ ꯑꯩ ꯆꯠꯂꯦ. ꯈꯣꯡꯅꯦꯝꯃꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯅꯠꯇꯦꯅꯦ ꯀꯔꯤ ꯋꯥꯈꯜꯗꯅꯣꯕ ꯅꯇꯩꯃꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯪꯅ ꯌꯥꯎꯒꯅꯤ ꯀꯥꯟꯒ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯁꯤꯕꯣ ꯇꯥꯃꯨꯛꯇ ꯅꯍꯥꯟ ꯃꯈꯩꯅ ꯇꯥꯃꯨꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯇꯥꯃꯨꯛꯇ ꯇꯤꯡꯒꯣꯡ ꯂꯩꯃꯅ ꯇꯥꯃꯨꯛꯇꯗ ꯏꯄꯥꯝ ꯄꯥꯝꯗꯕ ꯃꯥꯜꯂꯤꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄꯅ ꯃꯥꯒꯤ ꯂꯣꯌꯨꯝꯕ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡꯗ ꯄꯥꯈꯪꯕꯨ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯎꯕ ꯌꯥꯅꯤ ꯍꯥꯏꯔꯤꯗꯨꯅꯤ. ꯑꯗꯨꯅ ꯅꯅꯥꯎ ꯑꯩꯁꯨ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏ ꯊꯝꯈ꯭ꯔꯣ. ꯑꯗꯨꯒ ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯅꯤꯡꯂꯛꯂꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣꯕ? ꯑꯁ ꯀꯔꯤꯗ ꯑꯣꯏꯅꯤ ꯃꯥꯒꯤ ꯑꯋꯟꯃꯅꯤꯗꯣ ꯃꯗꯨꯗꯅꯤ. ꯃꯗꯨ ꯂꯩꯔꯕꯗꯤ ꯁꯨꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ. ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯕꯨ ꯊꯣꯏꯅ ꯄꯥꯝꯂꯨꯕꯒꯤ ꯅꯠꯇꯦꯗ ꯇꯥꯗ. ꯃꯥꯒꯤ ꯃꯅꯤꯗꯨ ꯄꯥꯝꯕꯒꯤꯅꯦ. ꯃꯥꯒꯤ ꯂꯨꯌꯨꯝꯕ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯁꯦ ꯇꯥꯗ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯥꯀꯜꯗ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯂꯤꯟꯍꯥ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯅꯗꯤ ꯃꯅꯤꯗꯨꯒꯤ ꯃꯇꯦꯡꯅ ꯏꯁꯥꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯒꯠꯅꯕ ꯇꯧꯔꯤ. ꯑꯗꯨꯕꯨ ꯃꯅꯤ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯧꯕ ꯉꯝꯕ ꯅꯨꯄꯥꯗꯨꯅ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯕꯁꯦ ꯌꯥꯔꯔꯣꯏ. ꯑꯗꯨꯅꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯑꯩ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗꯦ. ꯈꯟꯕꯒ ꯇꯧꯕꯒ ꯂꯤꯟꯍꯥ ꯑꯗꯨꯅ ꯇꯤꯡꯒꯣꯡ ꯂꯩꯃꯒꯤ ꯃꯁꯥꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯡꯌꯦꯡ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯝꯃꯤ. ꯃꯗꯨꯝ ꯇꯧꯕ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯂꯥꯛꯄ ꯃꯈꯣꯏ ꯐꯅꯌꯥꯝꯗꯤ ꯀꯤꯅꯗꯨꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ. ꯀꯥꯏꯅꯊꯪꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯨꯛꯇꯥꯒ ꯈꯣꯡꯅꯦꯝꯒ ꯂꯥꯟꯃꯩꯒꯗ ꯉꯥꯏꯔꯦ. ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯔꯒ ꯂꯤꯟꯍꯥ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯤꯗꯅ ꯆꯦꯟꯅꯈ꯭ꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯑꯁꯨꯛ ꯊꯧꯅꯥ ꯐꯕ ꯁꯥꯗꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯍꯟꯗꯕ ꯌꯥꯗꯦ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯀꯨꯠ ꯆꯜꯂꯕ ꯃꯅꯤ ꯑꯁꯤ ꯁꯣꯏꯗꯅ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯅꯤ. ꯈꯣꯡꯅꯦꯝꯃꯤꯕꯣ ꯅꯪꯅ ꯑꯁꯨꯛ ꯊꯧꯅꯥ ꯐꯕ ꯁꯥꯗꯅ ꯀꯔꯤꯃꯇꯒ ꯀꯤꯗꯕ ꯃꯈꯩ ꯈꯣꯡꯐꯝ ꯆꯦꯟ ꯂꯦꯞꯄ ꯁꯥꯔꯤꯁꯤꯕꯨ? ꯇꯥꯃꯨꯛꯇ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯅꯅꯥꯎꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ. ꯃꯅꯤ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯇꯥꯗ. ꯇꯟꯖꯥ ꯑꯗꯨꯗ ꯃꯨꯛꯇꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯂꯤꯟꯍꯥ ꯑꯗꯨꯅ ꯐꯟ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯃꯨꯛꯇꯥ ꯑꯗꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯈꯪꯆꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ. ꯍꯤꯌꯥ ꯃꯅꯤ ꯄꯥꯝꯕ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯍꯦ. ꯁꯤꯕ ꯇꯥꯔꯦ ꯅꯪꯗ ꯁꯤꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯧꯔꯤꯗꯣ ꯀꯟꯅ ꯍꯦꯛꯇ ꯃꯤꯊꯠꯂꯒ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯣꯏꯕꯗ ꯂꯤꯟꯍꯥ ꯑꯗꯨ ꯃꯨꯛꯇꯥꯒꯤ ꯃꯁꯥꯗꯒꯤ ꯑꯗꯨꯃꯛ ꯆꯣꯡꯊꯣꯔꯛꯂꯝꯃꯤ. ꯃꯨꯛꯇꯥ ꯂꯤꯟꯍꯥ ꯑꯗꯨꯅ ꯍꯦꯛ ꯆꯣꯡꯊꯣꯛꯈꯤꯕꯒ ꯃꯁꯥꯗꯣ ꯋꯥꯈꯜ ꯂꯥꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅ? ꯃꯤꯁꯨ ꯍꯥꯠꯂꯕ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯡꯅꯦꯝ ꯁꯤꯔꯝꯕꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯗꯨ ꯄꯨꯜꯂꯒ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯂꯥꯟꯃꯩꯗ ꯆꯤꯡꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ. ꯃꯨꯛꯇꯥ ꯃꯥꯁꯨ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯂꯥꯟꯃꯩꯗ ꯃꯔꯥꯜ ꯑꯗꯨꯃꯛ ꯁꯤꯖꯜꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯒꯣꯡ ꯂꯩꯃꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯃꯩꯒꯤꯗꯃꯛ ꯂꯦꯞꯂꯝꯃꯤ. ꯑꯗꯨꯝꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯦꯞꯂꯕꯗ ꯃꯌꯥꯝ ꯑꯗꯣ ꯋꯥꯗꯤ ꯍꯥꯏꯅꯤꯡ
하이브딩 암다 아두막 리압나리 아두부 묵다마디 마기 말할 굽신나바 하이나 사우나 띵공 낭나 도마이나 누빠 아두기다막 랩라가 핵다 말할 꼭부 야가다바 나테 마얌 그이도비라게 말할 라이라바 누빠 아시 찌락 피노바 떠오르시가 이더라게 Matik lay ba ka na no? Maabu sokataba. 띵공 낭나 도마이나 하르가 핵다 야가다바 나테 तसेंगने नुपादो हाखिबा लेते मदुगी प्रमाणसु सोइदना पीगनी अदुबु मयामदगी अइना असेंगबा सि उन्नबा मतम खरदि पीबियु हाइजरी 이붕어 씨는 하이쇼 하이버니 마나 미에세 할리 하이브기 브라만수 방번나트 어두는 마기야 숨마란 웃나바 마tam 크라디 아이코이나 비범토이 ai sukulak man hari ba se chummi hai na khalli asum aral yeng dan hek tu pa masa asibo miat pagi maral pisin ba se asum mathong na te adana praman oi be aba sakhi sabon thidok na taw bana he na phai hai na khalli 오 나코이 마얌나 하이리바 신나디 아이코이 그런 핵다 말할 비신바니 마신나트로 तालक्तुदा मुक्तादो यामना सावगलिङेदुदा इखं खंगोदना लिनहादो मागी मसादा मोक सोंसिलक्लन तसेंबदे तिंगोंग लेमगी मसादा संगबदे मुक्तागी मसादा संगमन हेना मतिक मियाई लेरकबा हेनबदगे मुक्तागी मसादा अदमुक संगदुना लेरगा खुंजा मियाम पुंबा हालबदे हेना मतिक मियाई लेबा ओइरने खलकबदगिन अदमना मुक्तादो मिकुप अदुदा ममित मना मुसिन मुसिलगा मंगक मना थेकलगा हेना सावबु खोनफमदा 나코이 까나마다이나 레나 타로이다바니 나코이 로이나이 컷 시라다바니 강모 가요 뭐하는 더럽히고 피범 맛이다 kulak pa pasidi mo nga man he mayam nasa-nasagi hinga ba sina hauraw ngaiko mayam amukta bakal pigino mayam amukta bakal pigino 낭구 막술레이다바 쇼나바누 보아낭나 아이고도 뭐 가이다 우자르다바 अदुबुदि ngahak tangare khanggadaba asi hairaga lamai magi makhwangda yaleba khawng masadudagi yam khara lauthoraklami aduga laiwa ama sondana muktagi masam tamna hek langsinbada ngasai makai matik mayai leire khan masa ma utheklamba linha changlamba nupado thak nikna 낭 냉어디 자샬리바 시카리노 이 샤폰 것이 마이 겁나 싸네 맛이 투나 발로 누나 잡아니 낭 머리나 kaidogodaiba nangna kaidoba ngamdoinoba nangna sikaramba makhalgi linno haiba se aina ahanba lakpo numit adudagi khangkrabani nangi asima nasak adubu uba phangnaba haina ngasi phaw aina misam ama saduna lopega leibani hojikti nangi asima saktam khanglabani nangbo lusan mahaiba se aigi ithong sidaba ipana piba khusu thang yaigoiba nathau panglero asi haiduna muktagi makutti oi thangma pamomda khanglien lienbada linhadu nupadudagi phan chungthokiduna linha amagi saktamda adumak mafam adudagi sen khinaba honarami adubu mikup aduda lanmeina khusu thang aduna konglei thuna linnadagi makok adubu kaptuna mafam aduda aroi bhaibado ohen kirami asum tawna khulladuda taramba awana pumba kokhiram
ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯈꯛ ꯇꯥꯔꯒ ꯊꯣꯛꯄꯤꯈꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔ ꯀꯩꯒꯤꯅꯣ ꯃꯥꯏꯕ ꯅꯪ ꯅꯩꯕꯨ ꯀꯧꯔꯛꯂꯤꯗꯤ ꯀꯣꯟꯗꯨꯝꯕ ꯀꯧꯕ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯆꯤꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯃꯌꯥꯒꯤ ꯏꯄꯥꯛꯇ ꯇꯧꯍꯟꯅꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯇꯥꯀꯣꯟꯗꯣ ꯅꯨꯃꯤꯠꯁꯤꯁꯨ ꯆꯞ ꯌꯨꯡꯈꯠꯂꯛꯂꯦ ꯑꯩꯈꯣꯏꯕꯨ ꯍꯟꯅꯕ ꯑꯣꯏꯅ ꯇꯧꯔꯁꯤꯕ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯐꯨꯝꯂꯛꯇ ꯇꯧ ꯌꯥꯜꯂꯤꯅꯦꯗꯅ ꯂꯩꯕꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯏꯁꯥꯁꯤ ꯁꯥꯕꯨꯡ ꯗꯨꯝ ꯂꯥꯎꯏꯗ ꯍꯦꯔꯥ ꯏꯕꯣ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯨ ꯑꯁꯤꯒꯤ ꯐꯨꯝꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯂꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯇꯧ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨꯗꯅ ꯑꯁꯤ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯄꯒꯤ ꯋꯥꯗꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯅꯪꯅ ꯇꯜꯂꯒꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯣꯗꯅ ꯑꯩꯗꯤ ꯆꯪꯁꯤꯜꯂꯒ ꯌꯥꯜꯂꯨꯈꯤꯒꯦ ꯑꯁ ꯑꯗꯨ ꯌꯧꯔꯗꯤ ꯇꯥꯗꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯗꯤ ꯆꯪꯕ ꯉꯝꯂꯔꯣꯏꯀꯣ ꯍꯟꯗꯣꯛꯈ꯭ꯔꯒꯦ ꯍꯩꯃꯥ ꯊꯦꯝꯕꯨꯡ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯣ ꯇꯥꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯤꯌꯦ ꯃꯇꯝ ꯆꯥꯗꯅꯕꯨ ꯊꯦꯡꯅꯔꯕꯗꯤ ꯑꯗꯨꯝ ꯑꯣꯛꯅꯔꯦ ꯑꯗꯨꯅ ꯃꯇꯝ ꯆꯥꯗ꯭ꯔꯀꯥꯟꯁꯤꯗ ꯇꯧꯔꯛ ꯍꯥꯔꯛꯇꯒ ꯆꯪꯖꯕ ꯉꯝꯖꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯇꯥꯗ ꯍꯦꯔꯥ ꯂꯥꯏ ꯇꯤꯟꯕꯨ ꯄꯪꯑꯣꯛꯇ ꯑꯣꯛꯅꯕ ꯌꯥꯕ꯭ꯔꯥꯅꯦ ꯏꯕꯣ ꯑꯩꯗꯤ ꯆꯪꯂꯦꯍꯦ ꯑꯣ ꯆꯪꯉꯣ ꯀꯤꯗꯕ ꯇꯥꯗꯣꯏꯗꯤ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯣ ꯅꯅꯥꯎꯗꯤ ꯌꯨꯝꯗ ꯍꯣꯡꯒꯠꯂꯝꯂꯒꯦ ꯑꯣ ꯍꯣꯡꯀꯠꯂꯣ ꯃꯤꯍꯨꯜ ꯌꯥꯎꯗꯕ ꯏꯕꯣ ꯅꯣꯏꯗꯤꯅꯦ ꯃꯤ ꯑꯣꯏꯔꯣꯏ ꯁꯤꯅꯤ ꯅꯨꯃꯤꯠ ꯌꯨꯡꯉꯦꯗꯅꯕꯨ ꯍꯦꯛꯇ ꯃꯤꯕꯨ ꯂꯥꯏ ꯄꯪꯑꯣꯛꯇ ꯑꯣꯛꯅꯕ ꯌꯥꯕꯗꯧꯅ ꯍꯥꯏ ꯊꯦꯝꯕꯨꯡ ꯅꯪꯕꯨ ꯇꯧ ꯌꯥꯟꯕ ꯂꯣꯏꯔꯕꯣ ꯑꯧ ꯈꯨꯔꯥ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯣꯟꯒꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯣꯅꯨꯡꯒ ꯂꯥꯛꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣꯏ ꯈꯨꯔꯥ ꯇꯥ ꯀꯣꯅꯨꯡꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯦ ꯑꯗꯨꯒ ꯃꯥꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ ꯃꯥꯗꯤ ꯇꯧ ꯌꯥꯝꯍꯧꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯇꯧ ꯌꯥꯟꯈꯤꯅꯤꯗꯅ ꯂꯩꯍꯧꯔꯦ ꯈꯨꯔꯥ ꯑꯩꯗꯤ ꯅꯨꯃꯤꯠ ꯌꯨꯡꯂꯦ ꯆꯪꯕ ꯇꯜꯂꯦꯗꯅ ꯑꯗꯨꯝ ꯊꯣꯔꯛꯑꯦ ꯑꯩꯅ ꯊꯣꯛꯁꯤꯜꯂꯥꯎ ꯍꯥꯏꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯣ ꯃꯥꯗꯤ ꯌꯥꯟꯈꯤꯅꯤꯗꯅ ꯂꯩꯍꯧꯔꯤꯌꯦ ꯈꯨꯔꯥ ꯏꯁꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯃꯤ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤꯅꯦ ꯃꯗꯨꯗꯕꯨ ꯃꯥꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯆꯪꯅꯤꯗꯅ ꯆꯪꯂꯤꯕ ꯑꯗꯨꯕꯨ ꯁꯣꯏꯗꯦꯀꯣ ꯃꯗꯨ ꯂꯥꯏ ꯑꯣꯛꯅꯕ ꯈꯨꯔꯥ ꯃꯗꯨꯒ ꯑꯃꯠꯇ ꯇꯥꯕꯖꯥ ꯅꯠꯇꯦꯗ ꯑꯣ ꯑꯗꯨ ꯃꯥꯗꯤ ꯂꯥꯏ ꯇꯤꯟꯁꯦ ꯀꯌꯥꯁꯨ ꯊꯥꯖꯗꯕꯅꯤ ꯂꯥꯏꯅꯁꯨ ꯀꯌꯥ ꯇꯟꯕ ꯃꯤ ꯑꯣꯏꯅ ꯇꯧꯕꯅꯤꯗ ꯈꯨꯔꯥ ꯑꯣ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇꯕ ꯌꯥꯏꯌꯦ ꯀꯩꯁꯨꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯩꯅꯦ ꯑꯗꯨꯕꯨ ꯍꯥꯏꯅꯕꯤ ꯃꯐꯝꯗꯤ ꯑꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯤ ꯍꯥꯏꯔꯨꯅꯨ ꯑꯇꯩ ꯃꯇꯝ ꯐꯥꯎꯕ ꯃꯤ ꯑꯇꯩꯗꯤ ꯆꯪꯅꯕ ꯇꯅꯗꯅ ꯆꯪꯅꯗꯕ ꯃꯐꯝꯅꯤꯅꯦ ꯃꯥꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯣ ꯈꯨꯔꯥ ꯃꯥꯗꯤ ꯇꯧꯌꯥꯝꯗ ꯎꯕꯗ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯣ ꯐꯔꯦ ꯈꯨꯔꯥ ꯑꯩꯁꯨ ꯍꯣꯟꯒꯠꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣ ꯍꯣꯟꯒꯠꯂꯣ ꯍꯩꯃꯥ ꯊꯦꯝꯕꯨꯡ ꯅꯪꯗꯤ ꯍꯣꯡꯒꯠꯂꯛꯂꯦ ꯅꯈꯣꯏ ꯇꯥꯗꯗꯤ ꯎꯗꯦ ꯃꯥꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯏꯇꯩꯃꯥ ꯇꯥꯗꯗ ꯇꯧ ꯈꯔ ꯌꯥꯟꯈꯤꯒꯦꯗꯅ ꯄꯥꯠꯇ ꯂꯩꯍꯧꯔꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯌꯨꯡꯂꯦꯗꯅ ꯑꯗꯨꯝ ꯍꯣꯡꯒꯠꯂꯛꯂꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯕ ꯇꯧꯕꯁꯦ ꯇꯣꯛꯑꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯗꯣ ꯏꯇꯩꯃꯥ ꯀꯩꯗꯧꯔꯦ
ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯑꯩꯕꯨ ꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ ꯍꯥꯏꯍꯧꯕꯅ ꯐꯅꯤ. 이때마 호렌도 따다도 할랄라가 까이까이 따오기에드나 꼼내행비우고 ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯠꯇꯦ, ꯅꯣꯏ ꯇꯥꯗꯁꯤꯕꯨ ꯄꯥꯠꯇ ꯇꯧ ꯌꯥꯟꯕꯅꯤ ꯍꯥꯏꯅ ꯆꯠꯂꯒ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? 나때 이때마 누피 까이까 꼬이버기디 나때 숨다오보니다 이때마 ngasido 따다나 따오 얀바네드나 마학나 쌍호리도 미나 라이틴 틴팜 램팜 얌나 깐마 자가네드나 하이나리바 mafamni maduda kari kara tawradidana sum nanauna bakatan haijaribani tema. ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯅꯈꯣꯏ ꯇꯥꯗꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯔ ꯀꯟꯕꯅꯤ. ꯂꯥꯏ ꯇꯤꯟꯒ ꯀꯌꯥ ꯆꯪꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯇꯦꯃ. ꯑꯩꯁꯨ ꯌꯨꯝꯗ ꯇꯧꯁꯤꯡꯁꯦ ꯑꯝꯇ ꯍꯣꯡꯀꯠꯅꯕ ꯇꯧꯔꯒꯦ ꯀꯣꯏ ꯇꯦꯃ. ꯇꯧꯔꯣ ꯇꯧꯔꯣ. ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯒ ꯍꯦꯛꯇ ꯂꯩꯊꯗꯅ ꯂꯩꯍꯧꯕꯁꯤ ꯑꯗꯨꯝ ꯍꯩꯅꯅꯦꯕ. ꯑꯁꯨꯃꯥꯏꯅꯗ ꯇꯧꯕꯤꯅꯨ, ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯤ ꯄꯥꯈꯠꯂꯦꯁꯦ ꯈꯟꯊꯕꯤꯌꯨ ꯑꯩꯁꯦ ꯃꯌꯥꯗꯦꯕ. 하이, 누삐! 누삐! 낭 뭐이는 거우리 유시부 따들보! 누삐! 누삐 낭부 통그라 솜다 카라투 넘다 굼라우네! ꯍꯣ ꯇꯥꯔꯦ ꯇꯥꯔꯦ. ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯛꯇꯅ ꯀꯧꯕꯁꯦ ꯇꯧꯔꯛꯂꯗꯕꯅꯤ. ꯇꯞꯅ ꯏꯪꯅ ꯌꯨꯝꯗ ꯀꯥꯔꯛꯂꯒ ꯍꯥꯏꯕ ꯌꯥꯕꯁꯤ. 나때, 낭부 ngasa이ꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥꯕ? ꯅꯪꯕꯨ ꯀꯩꯗꯧꯔꯨꯏꯅꯣ? ꯍꯣ ꯇꯥꯏꯌꯦ. ꯑꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯑꯩꯅ ꯀꯧꯕꯒ ꯑꯃꯠꯇ ꯊꯧꯑꯣꯏꯗꯕꯩ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯁ ꯃꯥꯏꯗ ꯑꯣꯟꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦ. ꯃꯇꯥꯡ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯔꯤꯅꯤ ꯀꯥꯏꯅ. ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯇꯨ, ꯀꯣꯝꯄ꯭ꯔꯦꯡ ꯃꯄꯨꯜ ꯑꯃ ꯍꯦꯜꯂꯛꯄꯅꯤ. ꯃꯁꯤ ꯄꯨꯈꯠꯂꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ. ꯑꯁ, ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯤꯅ ꯆꯪꯅꯕ ꯇꯟꯕ ꯂꯩꯐꯝ ꯇꯤꯟꯐꯝꯗꯒꯤ ꯑꯃꯨꯛ ꯍꯦꯛꯂꯛꯂꯤꯕ꯭ꯔꯣ? ꯍꯦꯔꯥ, ꯑꯩꯁꯤꯕꯨ ꯑꯗꯨꯈꯛꯅ ꯏꯇꯨ ꯏꯆꯥꯒꯤ ꯀꯔꯤꯃꯇ ꯈꯟꯗꯕꯗꯧꯅ. ꯂꯝꯌꯥꯏꯗ ꯇꯧꯔꯒ ꯂꯩꯔꯝꯕ ꯐꯨꯝ ꯑꯃꯗ ꯐꯖꯅ ꯍꯧꯔꯝꯕ ꯃꯗꯨꯗ ꯍꯦꯜꯂꯛꯄꯅꯤꯗꯅ ꯑꯩꯅ. 이론바 쌀아수 어떻나 하오거니? 어두거디 ꯂꯩꯐꯝ ꯇꯤꯟꯐꯝꯗꯒꯤ ꯍꯦꯜꯂꯛꯄ꯭ꯔꯀ ꯍꯥꯏꯅꯦ. ꯍꯣ ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯧꯒꯜꯂꯤꯗꯅ. ꯑꯗꯨꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯄꯥꯈꯠꯇꯅ ꯍꯥꯏꯖꯔꯤꯕꯅꯤ. ꯑꯇꯩ ꯂꯥꯏꯔꯤꯅꯤ. ꯍꯦꯝꯕꯨꯡꯅ ꯍꯥꯏꯔꯝꯕꯗ ꯉꯁꯤꯗꯤ ꯃꯤꯅ ꯆꯪꯅꯕ ꯇꯟꯕ ꯂꯩꯐꯝ ꯇꯤꯟꯐꯝ ꯑꯣꯏꯅ ꯇꯧꯕ ꯃꯐꯝꯗ ꯑꯃꯨꯛꯁꯨ ꯇꯧ ꯌꯥꯜꯂꯤꯅꯦꯅ ꯆꯪꯍꯧꯋꯦꯌꯦ. ꯃꯤꯅ ꯁꯨꯝꯅ ꯌꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯕ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯌꯥꯟꯕ ꯀꯩꯗꯧꯒꯦꯕ? 이해, ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ? ꯂꯝꯌꯥꯏꯗ ꯍꯧꯕ ꯇꯧꯁꯤꯡ ꯑꯗꯨꯗꯤ ꯐꯨꯝꯗꯣ ꯑꯃꯠꯇ ꯆꯥꯎꯗꯕꯅ ꯌꯥꯝꯅ ꯌꯥꯟꯕꯗ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦꯅꯦ. ꯃꯤꯅ ꯆꯪꯅꯕ ꯇꯟꯕ ꯑꯊꯥꯕ ꯐꯨꯝꯊꯥ ꯃꯐꯝ ꯑꯗꯨꯗꯗꯤ ꯍꯧꯔꯤꯕꯁꯦ ꯇꯧꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ. ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯌꯦꯡꯉꯨ. ꯑꯩꯅ ꯌꯥꯜꯂꯛꯂꯤꯕ ꯇꯧ ꯃꯄꯨꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯗꯅ ꯅꯪꯕꯣ. ꯑꯁꯦ ꯂꯝꯌꯥꯏꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯌꯥꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ. ꯑꯗꯣ ꯍꯦꯝꯕꯨꯡ ꯍꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯟꯗꯤ ꯌꯥꯜꯂꯛꯏꯗꯅ. ꯑꯁꯨꯝꯅ ꯀꯣꯛ ꯌꯥꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ. ꯃꯁꯤꯗꯤꯕ ꯍꯥꯏꯔꯤꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯂꯩꯅꯤꯁꯦ. ꯑꯁ ꯈꯪꯖꯗ꯭ꯔꯦꯗ. ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯋꯥꯗꯤ ꯀꯅꯥꯅꯕꯨ ꯇꯥꯕꯤꯅꯤꯒꯦ? ꯃꯁꯤꯗꯤꯕ 하이, 템붕. ꯀꯩꯅꯣ ꯅꯪꯗꯤ ꯅꯐꯤꯅꯔꯣꯜꯒ ꯑꯃꯠꯇ ꯍꯣꯡꯗꯅ ꯂꯩꯔꯝꯂꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯇꯧ ꯌꯥꯟꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯑꯁ, ꯗꯥꯗꯥ, ꯉꯁꯤꯗꯤ ꯅꯅꯥꯎ ꯇꯧ ꯌꯥꯝꯕ ꯆꯠꯄꯒ ꯑꯃꯠꯇ ꯉꯝꯂꯔꯣꯏ. ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯠꯇꯦ, ꯂꯣꯛ ꯊꯨꯡꯂꯕ꯭ꯔꯣ ꯅꯪꯕꯣ? ꯗꯥꯗꯥ, ꯅꯅꯥꯎ ꯂꯣꯏꯅ ꯌꯥꯗ꯭ꯔꯦ. ꯈꯅꯥꯎꯒ ꯅꯥꯇꯣꯟꯒꯁꯦ ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ. ꯈꯅꯥꯎꯁꯤꯗꯤ ꯒꯣ-ꯒꯣꯕꯨ ꯂꯥꯎꯔꯕꯅꯤꯗ. ꯑꯗꯣ ꯇꯥꯗꯗꯤ ꯉꯔꯥꯡ ꯇꯤꯟꯐꯝ ꯂꯩꯐꯝꯗ ꯆꯪꯂꯨꯕ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ꯭ꯔꯣ ꯇꯥꯗ? ꯍꯦꯔꯥ, ꯅꯌꯥꯝꯕ ꯑꯩꯅꯕꯨ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯅꯠꯇꯦ ꯅꯪꯕꯣ, ꯉꯔꯥꯡꯗꯤ ꯅꯨꯃꯤꯠ ꯌꯨꯡꯂꯦ ꯇꯧꯔꯛꯇ ꯆꯪꯕ ꯇꯜꯂꯦꯗꯅ ꯊꯣꯛꯈ꯭ꯔꯗꯥꯏꯅꯦ? ꯑꯗꯨꯅꯤ ꯇꯥꯗ.
ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯑꯩꯗꯤ ꯇꯔꯨꯛꯇ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯇꯔꯨꯛꯇ ꯆꯪꯕ ꯇꯥꯗꯗꯤ ꯀꯩꯁꯨ ꯍꯦꯛ ꯇꯧꯗꯕ ꯇꯥꯗꯩꯕꯣ ꯅꯪꯁꯤ ꯑꯉꯛꯄꯅꯤꯍꯦ ꯂꯥꯏ ꯐꯥꯎꯕꯅ ꯇꯟꯕ ꯃꯤꯗꯥꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅꯤꯗꯅ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯇꯥꯗꯒꯤ ꯃꯤꯍꯨꯜ ꯑꯗꯨꯝꯕꯗꯤ ꯄꯥꯜꯂꯝꯗ꯭ꯔꯦꯅꯦ ꯇꯥꯗ ꯇꯥꯗ ꯍꯣꯏꯒꯤ ꯃꯤꯍꯨꯜꯗꯣ ꯅꯅꯥꯎ ꯑꯩꯈꯣꯏꯗꯁꯨ ꯄꯥꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯩ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯂꯥꯏꯋꯣꯛ ꯇꯤꯡꯋꯣꯛ ꯌꯥꯎꯕ꯭ꯔꯗꯅ ꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯌꯦꯡꯍꯜꯂꯨꯗꯅ ꯑꯩꯈꯣꯏꯕꯨꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯕ ꯃꯤꯍꯨꯜꯅꯤꯗ ꯂꯥꯏꯅꯒ ꯑꯣꯛꯅꯕ ꯇꯟꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯅꯤꯅꯦ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯇꯥꯗ ꯇꯥꯗꯣꯏꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣ ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯇꯥꯗ ꯏꯁꯥꯁꯤ ꯉꯔꯥꯡ ꯍꯜꯂꯛꯄꯗꯒꯤ ꯁꯕꯨꯡ ꯂꯥꯎꯋꯦꯗꯅ ꯑꯗꯨ ꯍꯣꯔꯦꯟꯁꯤ ꯇꯥꯗ ꯃꯥꯏꯕ ꯑꯃꯗ ꯀꯧꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯦꯔꯥ ꯅꯪ ꯇꯥꯗꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯖꯤꯜꯂꯤꯅꯦ ꯆꯨꯝꯅ ꯅꯁꯥꯗꯣ ꯅꯨꯡꯁꯥꯗ ꯂꯩꯕꯒ ꯄꯥꯠꯀꯤ ꯏꯁꯤꯡꯁꯨ ꯊꯛꯆꯤꯟꯕꯒ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤꯗ ꯈꯪꯗ꯭ꯔꯦ ꯇꯥꯗ ꯑꯗꯨ ꯆꯤꯡꯅꯕꯁꯤ ꯀꯣꯛꯅꯕ ꯃꯥꯏꯕ ꯑꯃꯗꯤ ꯀꯧꯔꯒ ꯌꯦꯡꯍꯜꯂꯒꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯅꯃꯣꯅꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯃ ꯍꯦꯛ ꯀꯧꯔꯒ ꯌꯦꯡꯍꯜꯂꯣ ꯑꯗꯣ ꯅꯪ ꯇꯥꯗꯁꯨ ꯄꯥꯠꯇ ꯇꯧ ꯃꯄꯨꯜ 2-3ꯗ ꯌꯥꯜꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤ ꯅꯠꯇꯅ ꯆꯥꯅꯕ ꯄꯨꯅꯕ ꯎꯄꯥꯏ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯅꯌꯥꯝꯕ ꯆꯠꯂꯦꯀꯣ ꯍꯩ ꯆꯠꯂꯦꯍꯦ ꯊꯦꯝꯕꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯑꯣꯏꯕꯖꯥꯠꯅꯤ ꯂꯥꯏꯅꯒ ꯑꯣꯛꯅꯕ ꯇꯜꯂꯤꯁꯦ ꯀꯅꯥꯒꯤ ꯐꯤꯡꯈ꯭ꯔꯤꯕ ꯃꯁꯥ ꯃꯎꯅ ꯐꯔꯤꯕ ꯑꯁꯤꯒ ꯁꯥꯃꯨꯅ ꯅꯣꯝꯗꯅ ꯆꯠꯄꯁꯤ ꯃꯉꯥꯏ ꯑꯗꯨꯅ ꯈꯨꯠꯆꯥꯅ ꯑꯃꯨꯛ ꯁꯒꯣꯜꯒꯤ ꯈꯨꯠꯆꯥꯅꯤꯗ ꯃꯁꯤꯅꯒ ꯋꯥꯏꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯡ ꯇꯥꯛ ꯇꯧꯕꯒꯤ ꯐꯤꯕꯝꯁꯤꯗ ꯂꯥꯏ ꯑꯣꯏꯔꯁꯨ ꯍꯦꯛ ꯈꯧꯇꯛ ꯆꯥꯕꯖꯥꯠꯅꯤꯗ 이봉호 템봉 낭부 ngorang시 거라이 셜루라게네 ꯀꯩꯗꯧꯔꯒꯦ ꯃꯥꯃꯥ ꯑꯇꯩ ꯀꯩꯁꯨ ꯆꯠꯄꯗꯤ ꯅꯠꯇꯦ ꯇꯧ ꯌꯥꯝꯕꯗꯤ ꯆꯠꯂꯦ ꯃꯥꯃꯥ ꯉꯥꯏꯈꯣ ꯃꯗꯨꯗ ꯆꯪꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯖꯒꯥꯒ ꯆꯪꯂꯨ ꯂꯥꯛꯂꯨꯕꯒ ꯌꯥꯎꯕ꯭ꯔꯅꯤ ꯅꯪꯕꯣ ꯃꯥꯃꯥ ꯆꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥꯜꯋꯥꯏꯗ ꯍꯥꯏꯐꯦꯠꯇꯤ ꯂꯦꯞꯈꯤꯒꯨꯝ ꯇꯧꯏ ꯆꯪꯁꯤꯟꯕꯗꯤ ꯆꯪꯁꯤꯜꯂꯨꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯦꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯂꯩ ꯂꯩꯌꯦꯗꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯃꯥ ꯑꯩꯒꯤꯁꯤꯕꯣ ꯍꯥꯏ ꯂꯥꯏ ꯑꯣꯛꯅꯕꯅꯤꯅꯦ ꯍꯥ ꯑꯁ ꯑꯩꯅ ꯈꯜꯂꯦꯕ ꯏꯁꯥꯁꯤ ꯁꯕꯨꯡ ꯂꯥꯎꯋꯦꯅ ꯑꯗꯣ ꯃꯥꯃꯥ ꯑꯩꯗꯤ ꯃꯄꯥꯜꯗꯅꯤ ꯂꯦꯞꯂꯨꯕ ꯇꯥꯗ ꯀꯨꯟꯗꯨꯝꯗꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯇꯧꯒ ꯌꯥꯜꯍꯧꯔꯤꯕꯅꯤ ꯑꯗꯣ ꯃꯥꯅ ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯃꯥꯃꯥ 이보 మధుది 미다다 పూరి 하이거든 미 khara나 tinbu laibu 하이가들 거리노 라이틴 핵 오버가 답답납 아두고 khara나 라이틴가 핵 샤무 마욕 나라바쇼 하이버디 마욕 타범 나라바쇼 까리슈 쑥따우따우답 마두고 미수 마라이 하이거든이고 마마 मधुन ओइबताई अखोई म्याम पुलप खुमि तोक्ता तौ यान बचंगी लाइरम अकनबा मले योगदो बोतले अखोई म्याम लेहौरगेदना अदम लेहौरे अदुगा माना लाइफम अकनबा दु चंगछलगा तौदुम याले मधुदा नतना लमदो लापनिन अहिंग लेकपादो अखोइदे तंदना लामनो होंदोलगा लेसीदना लैनै मामा अदुबा मादि कशु नतियदना लाइफम मधुदा अदुमक लेहौवे अदुगा नोंगालगा युमदा हलकपदा मादि कशु तौदे अस अदुगा अखोइ म्यामना अरोम लेहो होगदना नाबसिदि 미기 मतिक मयाई हाइबदुनि माइब तोलमो मसिल असुम हाइजरबसो वखलददि असुम खल्लिबनि 아이디 난 मकैबु खंजल्लुदे कोंदुमबसिदि मतिक मयाई मथौना लैब सानिदना कानादे मागी मतिक मयाई पुम्म चिंगदना अइना लौदबा यादे असुमना खंदना मतोमता मोमोन नोकपाद उबदा थेमुंग अदो पखतन वखलदा कइनोने लाय ओंगरिसि अइनि हाय अदुगा कइनो माइबासिन मतोमता मोमोन नोकलिबासिबा मासुलाय ओंगरबा जालाने
마마. 마모. 마모스 라이 오늘부터 또리치바. 하이, 까다이대기노 헤이. 투온투옥바 뭐아이베나부 그마이나 라이 오나가더리게. 낭기 라이시 까마이나 가시기에 된다 칼리바니네. 바래. 올해 놈이당 외람도 라이 따이나베 야브리 갱시. 호이 마마. 마동디 마마나 파나마 토기다바 야다바니코 마마. 헤라. 템봉이보. 까리마타 칼룬세. 낭 마마 레리시디. 낭 마마나 아담 파나바 따오라다바. ꯀꯩꯒꯤꯅꯣ ꯃꯥꯏꯕ ꯅꯪ ꯅꯩꯕꯨ ꯀꯧꯔꯛꯂꯤꯗꯤ ꯅꯪꯒꯤ ꯅꯊꯧ ꯈꯔ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯔꯣꯏ ꯑꯩꯒꯤ ꯏꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅ ꯄꯥꯡꯕ ꯉꯝꯂꯣꯏꯗꯕ ꯊꯧꯒꯥꯏ ꯑꯃ ꯂꯥꯛꯂꯤꯅꯤ ꯀꯔꯤ ꯊꯧꯒꯥꯏꯅꯣꯅꯦ ꯅꯇꯤꯛ ꯂꯩꯔꯕ ꯃꯥꯏꯕ ꯇꯣꯂꯃꯨ ꯅꯪꯅ ꯄꯥꯡꯕ ꯉꯝꯗꯕ ꯊꯋꯥꯏ ꯑꯩꯕꯨ ꯄꯥꯡꯅꯅꯕ ꯍꯥꯏꯅ ꯀꯧꯔꯤꯕ ꯊꯧꯒꯥꯏ ꯑꯗꯨꯕꯨ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯀꯣꯟꯗꯨꯝꯕ ꯀꯧꯕ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯆꯤꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯃꯌꯥꯒꯤ ꯏꯄꯥꯛꯇ ꯇꯧꯍꯟꯅꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯂꯩꯔꯒꯅ ꯊꯋꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯏꯊꯧꯗꯥꯡ ꯂꯩꯇ꯭ꯔꯒꯅ ꯑꯩꯕꯨ ꯍꯦꯛ ꯀꯥꯎꯊꯣꯛꯄꯤꯕ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯒ ꯃꯥꯕꯨ ꯑꯣꯏꯅ ꯃꯌꯥꯗꯨ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ 이씨, 낭기시 캄발리바 하이베드니니. 잉어이, 아이 와하이. 아이는 따이방미니, 낭나 타와이. 아이는 낭구 파바 농아이 디에다나, 낭갈 레민나바디 야바 나띠다. 마도, 따이방 리샷 나띠. 아도망 아이쇼, 따이방달 레민나바, 따이방 누피야 마디 마타우 따바기, 누피 디리바니니. ꯍꯣ ꯑꯗꯨꯅꯕꯨ ꯍꯥꯏꯕ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗ ꯑꯣꯏꯅ ꯊꯧꯗꯥꯡꯗꯨ ꯁꯤꯟꯅꯗꯨꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯧ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯁ ꯅꯨꯄꯤꯗꯒ ꯍꯥꯏꯔꯨꯔꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯩ ꯑꯩ ꯂꯣꯏꯔꯦꯀꯣ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤꯒꯤ ꯍꯥꯏꯗꯧꯔꯤꯕ ꯃꯥꯗꯤ ꯍꯣ ꯃꯥꯗꯤꯅꯦ ꯑꯩꯁꯦ ꯃꯤꯒꯤ ꯐꯅꯕ ꯇꯧꯔꯤꯕ ꯑꯅꯥ ꯂꯥꯏꯑꯣꯡ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝ ꯈꯣꯠꯂꯝ ꯇꯧꯕꯗꯅꯤꯗꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯥꯗꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯃꯉꯣꯟꯗꯁꯨ ꯍꯩꯃꯥ ꯀꯔꯥꯏꯗꯒꯤꯅꯣꯅꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯗꯣꯛꯎꯔꯨꯕꯗ ꯃꯥꯗꯤ ꯃꯄꯥꯝ ꯌꯧꯈ꯭ꯔꯒꯗꯧꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯏꯁ ꯀꯣꯛ ꯍꯥꯏꯗꯣꯛꯂꯒ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯩꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯃꯗꯨꯒꯤ ꯋꯥꯗꯨꯅ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯗ ꯍꯥꯟꯅ ꯇꯧꯈꯣ ꯅꯇꯧ ꯌꯦꯡꯕꯅꯤ ꯏꯕꯨꯡꯉꯣ ꯅꯇꯨꯗꯣ ꯅꯨꯡꯁꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯣ ꯆꯠꯂꯦ ꯅꯪꯒꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯂꯧꯔꯝꯗꯥꯏꯗꯇꯅꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯣꯏꯁꯦ ꯊꯋꯥꯏ ꯅꯨꯄꯤ ꯅꯪꯉꯣꯟꯗꯒꯤꯕꯨ ꯀꯥꯟꯅꯕ ꯂꯧꯕ ꯅꯠꯇꯅ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯝꯒꯅꯤ ꯑꯩꯅ ꯅꯁꯛ ꯍꯥꯏꯔꯦ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯦ ꯀꯅꯥꯒꯤ ꯅꯕꯤꯟꯅ ꯀꯔꯥꯏꯗ ꯅꯇꯣꯅ ꯀꯔꯥꯏꯗ ꯄꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯃꯁꯥꯗ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯅꯤꯛꯂꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥ ꯀꯣꯟꯗꯨꯝ ꯍꯣ ꯇꯥ ꯀꯣꯟꯗꯨꯝ ꯑꯁ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯥꯗ ꯀꯣꯟꯗꯨꯝ ꯕꯧ ꯍꯣ ꯇꯥꯗ ꯀꯣꯟꯗꯨꯝ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯀꯧꯕ ꯑꯗꯣ ꯈꯖꯤꯛ ꯐꯥꯎꯕ ꯇꯥꯕ ꯃꯥꯟꯕꯒꯤ ꯁꯃꯤꯟꯒ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯕ ꯑꯗꯨꯗ ꯊꯋꯥꯏꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯈꯠꯂꯛꯇꯨꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯍꯣ ꯀꯣꯟꯗꯨꯝꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯇꯥꯔꯗꯤ ꯍꯥꯏꯐꯦꯠꯇꯁꯨ ꯇꯥꯏ ꯍꯥꯏꯅ ꯁꯥꯃꯤꯟ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯀꯣꯟꯗꯨꯝꯕ ꯃꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯅꯦ ꯏꯃꯨꯡꯁꯤꯗ ꯊꯣꯛ ꯆꯣꯡꯁꯤꯟꯕ ꯁꯣꯏꯔꯣꯏꯍꯦ
ꯑꯁꯤ ꯍꯥꯏꯅ ꯃꯇꯣꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯜꯂꯤ ꯇꯟꯖꯥꯗꯨꯗ ꯀꯣꯟꯗꯨꯝꯕꯒꯤ ꯅꯨꯄꯤ ꯃꯥꯏꯅꯧꯕꯤꯁꯨ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯔꯨꯔꯦ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯣ ꯀꯣꯟꯗꯨꯝꯕ ꯍꯣ ꯀꯣꯟꯗꯨꯝꯕ ꯃꯈꯣꯏ ꯃꯄꯥ ꯃꯈꯣꯏ ꯃꯄꯥꯎ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯃꯤꯠꯇꯣꯝꯇ ꯁꯤꯡꯉꯣꯕ ꯑꯗꯨꯒꯅꯦ ꯌꯦꯅꯈꯥꯁꯤꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯎꯋꯣ ꯑꯁ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯣ ꯀꯣꯟꯗꯨꯝꯕ ꯌꯨꯝꯊꯛꯁꯤꯗꯒꯤ ꯍꯦꯛꯇ ꯅꯦꯠꯊꯔꯛꯂꯒꯦꯗ ꯀꯧꯕ ꯇꯥꯗ꯭ꯔꯗꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯔꯗꯤ ꯃꯄꯥꯟ ꯂꯥꯡꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯄꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯅꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯁꯣꯏꯔꯣꯏꯍꯦ ꯌꯥ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯑꯁ ꯃꯤ ꯅꯠꯇꯦꯕ ꯚꯨꯠꯅꯦ ꯚꯨꯠ ꯀꯔꯤ ꯕꯨꯠ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯣꯟꯗꯨꯝꯕ ꯑꯩꯉꯣꯟꯗꯕꯨ ꯇꯝꯅꯖꯕ ꯁꯥꯔꯤꯕ ꯈꯪꯒꯅꯤꯗ ꯕꯨꯠ ꯑꯣꯏꯒꯦꯔꯥ ꯄꯦꯂꯦꯠ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯇꯤꯟ ꯑꯣꯏꯒꯦꯔꯥ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯇꯥꯟꯅꯒꯦ ꯈꯪꯒꯅꯤ ꯑꯩꯅ ꯍꯦꯛ ꯐꯪꯕꯗ ꯃꯔꯨꯗꯣ ꯍꯦꯛꯇ ꯀꯣꯛꯂꯗꯕꯅꯤ ꯂꯥꯏ ꯑꯣꯏꯔꯁꯨ ꯕꯨꯠ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯁꯤꯗꯤ ꯊꯥꯡꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏꯁꯤꯅ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯣ ꯕꯨꯠ ꯑꯣꯏꯖꯔꯁꯨ ꯊꯥꯡꯗꯤ ꯀꯤꯀꯣ ꯊꯥꯡꯁꯤꯅ ꯍꯦꯛ ꯊꯦꯡꯕꯗ ꯏꯇꯤꯛ ꯏꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯍꯩ ꯉꯥꯏꯈꯣ ꯍꯩ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣꯅꯦꯍꯦ ꯕꯨꯠ ꯀꯥꯏꯅ ꯂꯣꯏꯅ ꯌꯩꯊꯦꯛꯇꯅ ꯇꯣꯛꯀꯅꯤꯀꯣ ꯆꯦꯟꯈꯤꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯆꯦꯜꯂꯤꯅꯦ ꯃꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤꯗꯒꯅꯦ ꯇꯝꯅꯕꯒ ꯑꯃꯠꯇ ꯂꯥꯛꯆꯔꯔꯣꯏ ꯑꯩꯗꯗꯤ ꯇꯥꯟꯅꯕꯤꯔꯅꯨ ꯀꯔꯤꯒꯤ ꯇꯝꯅꯕ ꯕꯨꯠꯀ ꯂꯣꯏꯅ ꯆꯂꯛ ꯆꯥꯒꯅꯤ ꯈꯪꯉꯣ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯋꯥꯔꯦꯕ ꯄꯣꯊꯥꯔꯁꯤ ꯇꯥꯟꯅꯔꯅꯨ ꯀꯩꯗꯧꯒꯦ ꯑꯦꯍꯦ ꯀꯔꯤ ꯋꯥꯕ ꯅꯇꯤꯛ ꯅꯌꯥꯏꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯊꯋꯥꯏ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯇꯝꯅꯖꯅꯤ ꯀꯥꯏꯅ ꯈꯟꯖꯕꯁꯨ ꯁꯥꯏ ꯉꯁꯤꯗꯤ ꯅꯔꯤꯜ ꯇꯦꯡꯒꯦ ꯈꯪꯒꯅꯤꯗꯣ ꯊꯋꯥꯏ ꯑꯗꯣ ꯀꯣꯟꯗꯨꯝꯕꯒꯤ ꯊꯥꯡ ꯑꯗꯨꯅ ꯁꯣꯛꯇꯅꯕ ꯍꯥꯏꯅ ꯃꯅꯤꯡ ꯊꯦꯛꯇꯣꯛꯂꯒ ꯑꯁꯨꯝ ꯆꯦꯜꯂꯛ ꯌꯨꯝ ꯑꯗꯨ 8ꯂꯛ ꯁꯨꯔꯛꯂꯦ ꯀꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯕꯨꯠ ꯑꯗꯨ ꯐꯥꯎꯕ ꯆꯦꯟꯕꯗ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤꯗꯤ ꯆꯞ ꯂꯦꯞꯂꯒ ꯈꯪꯁꯥꯎ ꯁꯥꯎꯒꯠꯅ ꯌꯥꯔꯦ ꯀꯩꯅꯣꯍꯦ ꯈꯔ ꯆꯦꯜꯂꯗꯤ ꯑꯩꯁꯨ ꯅꯪꯒꯤꯁꯤꯗ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯃꯤꯅ ꯄꯥꯈꯣꯟ ꯊꯥꯔꯛꯄꯒꯤ ꯂꯥꯛꯄꯅꯦ ꯀꯔꯤ ꯍꯥꯏꯕ ꯚꯨꯠ ꯅꯪꯉꯣꯟꯗꯕꯨ ꯃꯤꯅ ꯄꯥꯈꯣꯟ ꯊꯥꯔꯤꯕ ꯍꯣꯏꯍꯦ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯃꯥꯏꯕꯅꯅꯦ ꯃꯥꯏꯕꯅ ꯃꯥꯏꯕ ꯀꯥꯏꯅ ꯍꯩ ꯃꯥꯏꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯈꯪꯗ꯭ꯔꯤ ꯃꯁꯦ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯣ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯍꯩ ꯃꯁꯤ ꯎꯕ꯭ꯔꯣ ꯆꯠꯀꯦꯍꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯐꯤꯡꯈ꯭ꯔꯦ ꯕꯨꯠꯀ ꯑꯃꯠꯇ ꯀꯤꯗꯦ ꯃꯤ ꯑꯉꯛꯄ ꯅꯨꯄꯥꯅꯤꯍꯦ ꯅꯪ 이태마 너랑 ꯑꯍꯤꯡ ꯅꯣꯏꯗ ꯑꯗꯨꯛ ꯌꯥꯝ ꯂꯥꯡꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯏꯇꯩꯃ ꯍꯣꯏ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯕꯨꯠ ꯑꯃꯅ ꯇꯝꯅꯔꯤꯅꯦꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯅꯪ ꯇꯥꯗꯅ ꯍꯦꯛꯇ ꯕꯨꯠꯇꯣ ꯀꯣꯏꯇꯥꯟ ꯇꯥꯟꯕꯒꯤ ꯋꯥꯅꯤ ꯕꯨꯠꯇꯨꯁꯨ ꯃꯅꯤꯡꯁꯤ ꯊꯦꯛꯇꯣꯛ ꯂꯤꯔꯒ ꯌꯨꯝꯁꯤꯒ ꯀꯣꯏꯕꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟ ꯍꯦꯛꯇ ꯈꯥꯡꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯗꯅꯤ ꯄꯨꯝꯂꯥꯡ ꯍꯦꯛꯇ ꯂꯥꯡꯉꯤꯗꯣ ꯑꯁ ꯑꯉꯛꯄꯅꯤꯍꯦ ꯇꯥꯗꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯈ꯭ꯔꯦ ꯕꯨꯠꯄꯨ ꯇꯥꯜꯂꯤ ꯍꯥꯏꯁꯤꯅꯤꯅꯦ ꯃꯤꯅꯗꯤ ꯕꯨꯠ ꯍꯥꯏꯁꯤ ꯊꯦꯡꯅꯕ ꯐꯥꯎꯕ ꯇꯜꯂꯤ ꯐꯤꯕꯝ ꯆꯥꯗꯦꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯇꯥꯗꯅꯗꯤ ꯕꯨꯠ ꯇꯥꯜꯂꯦꯗꯣ ꯍꯦꯛ ꯇꯥꯔꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯃꯤꯅ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯉꯝꯂꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨꯅꯦ ꯉꯔꯥꯡꯗꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯈ꯭ꯔꯦꯍꯦ ꯏꯕꯣ ꯅꯪ ꯇꯥꯗꯅ ꯕꯨꯠ ꯇꯥꯟꯅꯕꯗꯣ ꯑꯁ ꯍꯩꯇ ꯅꯣꯏꯅ ꯎꯍꯧꯗ ꯇꯧꯕꯅꯤꯀꯣ ꯎꯔꯝꯂꯕꯗꯤ ꯃꯌꯥꯝꯅ ꯋꯥꯔꯤꯅꯔꯝꯗꯧꯅꯤꯀꯣ ꯑꯣ ꯏꯇꯩꯃ ꯑꯗꯨꯒꯤꯗꯤ ꯏꯇꯩꯃꯅ ꯅꯅꯥꯎꯗ ꯇꯝꯂꯤꯁꯦ ꯑꯗꯨꯝ ꯃꯤ ꯑꯇꯩꯗꯁꯨ ꯌꯧꯔꯗꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯦꯃꯨꯡꯅ ꯑꯇꯩꯗ ꯋꯥꯔꯤ ꯇꯝꯕꯗꯒꯤ ꯈꯨꯜ ꯄꯨꯝꯕ ꯑꯗꯨ
ꯀꯣꯟꯗꯨꯝꯕꯅ ꯚꯨꯠ ꯇꯥꯟꯕꯒꯤ ꯋꯥꯔꯤꯅ ꯐꯝ ꯍꯥꯏꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯁꯤ ꯃꯁꯤꯗ ꯁꯨꯝ ꯂꯩꯊꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅ ꯐꯒꯅꯤ꯫ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯦ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯔꯁꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯈꯛ ꯇꯥꯔꯒ ꯊꯣꯛꯄꯤꯈꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝꯃꯨ꯫ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯑꯊꯣꯏꯕ ꯀꯧꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯃꯄꯥ ꯃꯄꯨ ꯈꯨꯗꯤꯡꯃꯛ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯊꯕꯛꯅ ꯁꯤꯟꯐꯝ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯊꯣꯏꯕ ꯌꯥꯝꯅ ꯆꯝꯖꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯝꯖꯕ ꯀꯣꯀꯤꯜ ꯀꯧꯕ ꯃꯔꯨꯞ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯀꯣꯀꯤꯜ, ꯍꯟꯗꯛꯇꯤ ꯎꯌꯣꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯂꯨꯁꯤꯗꯅ ꯏꯇꯥꯎ꯫ ꯃꯗꯨꯒꯤ ꯆꯤꯡꯗꯨ ꯏꯇꯥꯎ ꯑꯣꯏꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ꯫ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯅꯪꯅ ꯐꯒꯗꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯆꯠꯃꯤꯟꯅꯔꯣꯗꯅ ꯏꯇꯥꯎ꯫ ꯑꯩꯗꯤ ꯃꯗꯨꯗ ꯆꯠꯄ ꯌꯥꯎꯕꯒ ꯉꯝꯂꯣꯏꯀꯣ ꯏꯇꯥꯎ꯫ ꯑꯁ ꯀꯣꯀꯤꯜ, ꯀꯔꯟ ꯉꯥꯡꯅꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ? ꯃꯐꯝꯗꯨ ꯑꯇꯣꯞꯄꯒ ꯆꯠꯄꯗ ꯈꯨꯂꯣꯏ ꯇꯧꯕꯅꯦꯕ꯫ ꯑꯗꯨꯒꯅꯤ ꯏꯇꯥꯎ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯀꯤꯜꯒꯤ ꯃꯤꯠꯌꯦꯡ ꯋꯥꯔꯣꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯊꯣꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯣ, ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯦ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕ꯭ꯔꯥꯅꯦ ꯏꯇꯥꯎ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ꯫ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯀꯥꯎꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯗꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯀꯣꯀꯤꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯀꯤꯜꯁꯨ ꯍꯔꯥꯎꯅ ꯑꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯕ ꯑꯗꯣ ꯃꯥꯒꯤ ꯀꯥꯡꯕꯨ 4-5 ꯑꯗꯨꯒ ꯎꯌꯣꯀꯣꯜꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯎ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤꯗ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯣꯏꯅꯦ ꯃꯇꯥꯎ꯫ ꯑꯗꯨꯒ ꯇꯈꯦꯜꯂꯩꯗꯤ ꯀꯗꯥꯏ? ꯑꯁ ꯃꯇꯥꯎ, ꯁꯥꯎꯔꯣꯅ ꯀꯩꯗꯧꯒꯦ? ꯇꯈꯦꯜꯂꯩꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ꯫ ꯑꯣ, ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ 2-3 ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯃꯈꯣꯏꯗ ꯂꯧꯕ ꯆꯠꯈꯤꯕꯅꯦꯕ꯫ ꯃꯈꯣꯏ 4-5 ꯑꯗꯣ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯕꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯈꯥꯗ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯈꯦꯜꯂꯩꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯦ, ꯇꯈꯦꯜꯂꯩ, ꯑꯩꯗꯤ ꯅꯪ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯤꯜꯁꯨ ꯇꯈꯦꯜꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯕꯨꯡ ꯑꯊꯣꯏꯕ ꯑꯗꯨꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯇꯥꯕꯨꯗ ꯌꯦꯡꯕꯗ ꯑꯗꯨꯈꯛ ꯊꯦꯡꯅꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯁꯤꯗ ꯌꯥꯎꯔꯕꯣ? ꯌꯥꯎꯔꯕꯅꯦ꯫ ꯑꯊꯣꯏꯕꯅ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯄꯨ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯊꯣꯛꯂꯒ ꯌꯥꯎꯔꯝꯃꯤ꯫
ꯐꯤ ꯃꯆꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯌꯣꯛꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨ ꯌꯦꯛꯂꯒ ꯃꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯥꯎꯕ ꯐꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯊꯣꯏꯕ ꯐꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯨ ꯈꯪꯂꯕꯅꯤꯅ ꯎꯌꯣꯛꯀꯣꯜ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯄꯣꯊꯥꯗꯨꯅ ꯐꯝꯅꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯝꯕꯣꯠ ꯊꯥꯕ ꯄꯥꯏꯅꯗꯨꯅ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯅꯝꯕꯣꯠ ꯊꯥꯕ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯣ ꯑꯩ ꯄꯨꯕꯤꯒꯦꯗꯅ ꯌꯥꯔꯅꯤꯗ ꯇꯥ ꯀꯣꯀꯤꯜ ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯒꯦ ꯇꯥ ꯀꯣꯀꯤꯜꯁꯦ ꯇꯈꯦꯜꯂꯩ ꯈꯛꯇꯪꯒ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯕꯤꯒꯦꯒ ꯑꯝꯇ ꯍꯥꯏꯕꯤꯗꯦꯕ ꯊꯥꯖ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨꯁꯨ ꯄꯤꯔꯛꯑꯣ ꯑꯩ ꯄꯨꯕꯤꯔꯛꯑꯒꯦ ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯀꯣꯀꯤꯜꯗ ꯃꯥꯒꯤ ꯄꯣꯠꯌꯣꯝꯗꯨ ꯄꯤꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯔ ꯌꯥꯡꯕ ꯄꯣꯠꯌꯣꯝ ꯑꯃ ꯊꯥꯖꯗ ꯄꯤꯁꯤꯜꯂꯝꯃꯤ ꯊꯥꯖ ꯑꯗꯨ ꯇꯈꯦꯜꯂꯩꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯇꯈꯦꯜꯂꯩꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ ꯃꯈꯣꯏꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯌꯣꯛꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯂꯝꯃꯤ ꯎꯆꯤꯟ ꯃꯆꯤꯟꯅ ꯆꯤꯡꯈꯣꯡ ꯐꯥꯎꯁꯤꯗꯤ ꯌꯧꯔꯛꯂꯦ ꯇꯧꯔꯤꯁꯦ 이보 ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯈꯥꯡꯉꯦꯟꯐꯝ ꯌꯧꯕ ꯁꯣꯏꯗ꯭ꯔꯦꯗꯣ 이보 ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕ ꯐꯪꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯈꯔ ꯊꯣꯛꯂꯤꯕꯗꯣ ꯇꯥꯃꯣꯖꯥ ꯍꯟꯗꯛꯇꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯂꯥꯏꯔꯤ ꯄꯥꯕꯨꯡ ꯆꯧꯀ ꯄꯥꯕꯨꯡꯒꯒꯤꯅꯦ ꯂꯤꯈꯨꯟ ꯈꯔ ꯊꯤꯈꯤꯁꯤꯀꯣ ꯍꯣꯏꯗ ꯆꯤꯡ ꯑꯗꯨꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯑꯊꯣꯏꯕꯒꯤ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯣ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯇꯈꯦꯜꯂꯩꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛ ꯑꯁꯤꯗ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯆꯤꯡꯈꯣꯡ ꯑꯗꯨ ꯈꯔ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯇꯦꯛ ꯈꯔ ꯀꯥꯔꯛꯄꯒ ꯌꯨꯝ 10-20 ꯃꯨꯛꯇꯪ ꯇꯥꯕ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯣ ꯃꯝꯇꯛ ꯇꯧꯁꯜꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯌꯨꯝ ꯑꯃ ꯍꯦꯛꯇꯗ ꯆꯪꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ 이봉아 너코이보 까나까나너네 아숙 튀행라바 마땀시다 까리 하이게 하이버노 이쁘 아이코이 시아라파 마팜마마다기 쿨라시다 통라바다 nga이리 이쁘 아이코이 상자팜 아이코이 퉁팜 아마따 레이트레 야라바디 ngasi게 행시마땅 렉사게바 오 마코이나 하리바 시부 아이보 ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ 2-3ꯈꯛ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯁꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯩꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ 이봉아 ꯍꯣꯏ ꯂꯥꯛꯑꯣ 이몽ꯗ ꯆꯪꯂꯁꯤ 이봉아 너코이시보 쿨라시다 ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ 이쁘 ꯍꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯌꯥꯏꯗ ꯂꯩꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯊꯜꯂꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ 이봉아 ꯅꯄꯨꯅ ꯍꯥꯏꯒꯗꯕꯗꯤ ꯃꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯂꯨꯅꯨꯀꯣ ꯃꯗꯨꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯊꯤꯕ ꯂꯥꯛꯄ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯍꯟꯈꯤꯗ꯭ꯔꯤꯅꯤ ꯉꯁꯤꯁꯤꯕꯨꯗꯤ ꯏꯄꯨꯒꯤꯗ ꯂꯩꯔꯣ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣꯀꯣ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯐꯔꯦ ngasigiside aigisida araiba khara asa thak tawduna lairase asi hairaga ahalladuna makhoi myamgi lekham chafam sembiram ahalladuna magi masunu pitamphada laisabi macha ani dugi sena chanaba phirol kharasu bibiyo haiduna hairam tampha mapuna haiba adada मागी मफी मरोल खरा पुथोकलगा तखेले मदे थाजना लेरिब कादुदा लागलम
ꯁꯦ ꯉꯁꯤꯗꯤ ꯁꯤ ꯁꯦꯠꯂꯣ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ ꯀꯔꯤ ꯀꯔꯤ ꯃꯤꯡꯕꯨ ꯀꯧꯒꯦ ꯑꯩꯒꯤꯗꯤ ꯊꯥꯖ ꯀꯧꯋꯦ ꯏꯃꯥꯟꯅꯕꯤꯁꯤꯒꯤꯅ ꯇꯈꯦꯜꯂꯦ ꯀꯧꯕꯅꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤꯕꯨꯗꯤ ꯇꯝꯐꯥ ꯀꯧꯋꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯆꯤꯡ ꯀꯥꯅꯤ ꯍꯥꯏꯅ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯑꯗꯨꯕꯨ ꯔꯣꯏꯇꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯇꯈꯦꯜꯂꯩꯒꯤ ꯃꯄꯥꯕꯨꯡꯗꯣ ꯆꯤꯡꯁꯤꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯇꯈꯦꯜꯂꯩꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤꯕ ꯃꯗꯨꯗ ꯑꯩꯁꯨ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯕ ꯁꯨꯔꯨꯡꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯥꯅꯦ ꯏꯇꯥꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯒꯦ ꯑꯩꯗꯤ ꯊꯣꯏꯅ ꯈꯪꯗꯦ ꯏꯇꯥ ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯕꯗꯗꯤ ꯃꯐꯝꯗꯣ ꯁꯥ ꯆꯥꯕ ꯁꯥ ꯉꯥ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯃꯗꯨꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯍꯤꯡꯅ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯗꯦ ꯍꯅꯨꯕꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯆꯤꯡꯈꯣꯝ ꯃꯥꯟꯅꯕ ꯑꯗꯨꯗ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯌꯦꯡꯅꯤ ꯃꯗꯨꯗꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯣꯛꯂꯒ ꯊꯥꯖꯅ ꯇꯝꯐꯥꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯖꯤꯜꯂꯝꯃꯤ ꯇꯝꯐꯥꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯅꯕ ꯊꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯖ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯈꯣꯏꯅꯤꯇꯪ ꯁꯤ ꯂꯩꯕꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯊꯣꯏꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯝꯃꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯎꯕꯗꯒ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯂꯦꯞꯄꯤꯗꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯨꯄꯤ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯇꯥ ꯀꯣꯀꯤꯜ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕ ꯅꯪꯁꯦ ꯐꯥꯒꯤ ꯇꯥꯕꯒ ꯌꯥꯝꯅ ꯍꯩꯔꯝꯃꯤꯖꯥꯅꯤꯅꯦ ꯇꯈꯦꯜꯂꯩꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ ꯑꯊꯣꯏꯕꯁꯨ ꯃꯆꯜ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯉꯛꯇ ꯄꯪꯅꯣꯝꯗ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯅꯈꯣꯏꯅ ꯆꯤꯟ ꯅꯨꯄꯥꯅ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯣꯟꯅ ꯍꯥꯏꯒꯦ ꯀꯣꯀꯤꯜ ꯑꯗꯨ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯇꯩꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯪꯈꯤꯔꯝꯃꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯉꯁꯤꯒꯤꯗꯤ ꯏꯄꯨꯒꯤ ꯑꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯅꯆꯜꯅ ꯍꯩꯇ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯏꯟꯁꯥꯡ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯊꯩ ꯍꯪꯒꯥꯝ ꯃꯀꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯕꯤ ꯃꯁꯥꯡ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯍꯥꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ ꯑꯗꯨꯕꯨ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯑꯁ ngasi기 hinjangsi ꯐꯥꯎꯗꯤ ꯁꯦꯠꯇꯠꯂꯦ ꯅꯠꯇꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ 이보 ꯑꯁꯤꯗꯒꯤ ꯍꯦꯟꯕꯅꯤꯗ ꯅꯪꯅ ꯃꯇꯨꯡ ꯆꯥꯔꯛꯀꯗꯣꯏꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯤꯒꯤ ꯃꯈꯨꯝ ꯇꯧꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯃꯗꯨꯗꯒ ꯌꯥꯎꯔꯝꯃꯗꯤ ꯁꯤꯡꯒꯩꯕꯥꯛꯁꯨ ꯆꯥꯕ ꯐꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯗꯅ ꯇꯣꯛꯂꯤꯗꯅ ꯆꯠꯊꯣꯛꯑꯣꯗ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕꯁꯤꯗꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯕ ꯇꯜꯂꯦ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯕꯕꯥ ꯅꯪ ꯇꯧꯔꯤꯕ ꯇꯜꯂꯦꯅ ꯍꯦꯛꯇ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯑꯇꯥꯡ ꯑꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯎꯔꯒꯅ ꯑꯩꯁꯨ ꯃꯇꯨꯡ ꯏꯜꯂꯝꯃꯁꯨ ꯐꯒꯗꯧꯕꯅꯤ ꯍꯦꯛꯇ ꯇꯛꯁꯤ ꯁꯣꯟꯕꯗꯣ ꯑꯊꯣꯏꯕꯒꯤ ꯋꯥꯗꯣ ꯀꯣꯀꯤꯜꯅ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯑꯍꯜ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯀꯤꯜ ꯑꯗꯣ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯝꯃꯤ ꯀꯔꯤꯅꯣꯅꯦ 이베마 ꯅꯕꯨꯡꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯦꯕ ꯑꯗꯨꯕꯨ ꯏꯄꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯟ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅꯅꯦ ꯏꯄꯨ
ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯥꯔꯟ ꯉꯥꯡꯈꯤꯒꯦ ꯍꯥꯏꯁꯦ? ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯍꯌꯦꯡ ꯅꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ? ꯏꯄꯨ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯊꯤꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ. ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡꯆꯥ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯂꯦꯞꯂꯕꯅꯤ나 ꯏꯄꯨꯅ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕꯨ ꯃꯐꯝ ꯑꯗꯨ ꯆꯥꯎꯔꯦꯜ ꯀꯧꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯍꯥꯞꯄ ꯀꯣ ꯑꯃ ꯊꯦꯡꯅꯒꯅꯤ. ꯃꯗꯣ ꯅꯈꯣꯏ ꯁꯣꯛꯂꯨꯒꯅꯨ. ꯀꯔꯤꯒꯨꯝꯕ ꯃꯗꯨꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯅꯈꯣꯏꯅ ꯀꯥꯎꯐꯗꯦꯀꯣ. ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃ ꯆꯪꯈꯤꯔꯝ. ꯃꯈꯣꯏ ꯑꯇꯩꯁꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯥꯏꯅ ꯇꯨꯝꯃ ꯆꯪꯅꯈꯤꯔꯝꯃꯤ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ 7-9 ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯣ ꯊꯥꯕ ꯄꯥꯏꯈꯠꯅꯔꯗꯨꯅ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯥ, ꯑꯩꯗꯤ ꯌꯥꯗ꯭ꯔꯦ. ꯄꯨꯛꯅꯒ ꯈꯔ ꯀꯪꯂꯦ. ꯆꯤꯡ ꯑꯁꯤꯕꯨ ꯀꯥꯅꯕ ꯍꯣꯠꯅꯕꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ. ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯁꯥꯗ ꯌꯥꯗ꯭ꯔꯦ, ꯁꯥꯖꯦꯜ ꯈꯔ ꯇꯧꯗꯅ. ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦꯗꯣ. ꯉꯁꯤꯗꯤ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥ. ꯁꯦ ꯏꯇꯥꯎ, ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯐꯪꯒꯗꯕꯅꯦ. ꯑꯩꯗꯤ ꯇꯥ ꯀꯣꯀꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕꯣ. ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯊꯦꯜ ꯑꯃ ꯂꯩꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯗꯅ. ꯍꯦꯔꯥ, ꯊꯥꯁꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯋꯥꯔꯤꯗꯤ. ꯋꯥꯔꯗꯤ ꯋꯥꯏ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯛꯁꯜꯂꯤꯅꯣ? ꯀꯣꯀꯤꯜ ꯁꯥꯎꯅ ꯐꯤ ꯀꯥꯝꯂꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯒꯝ ꯊꯥꯡꯂꯗꯨꯅ ꯆꯠꯈꯤꯔꯝ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯍꯧꯏ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯊꯦꯜ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯊꯥꯅꯔꯝꯃꯤ. ꯇꯥꯃꯣꯆꯥ, ꯁꯤꯗ ꯇꯜ ꯌꯥꯎꯕꯅꯦ. ꯅꯈꯣꯏ 5-6 ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ. ꯅꯈꯣꯏꯒꯤꯗꯤ ꯌꯥꯔꯗ꯭ꯔꯣ? ꯈꯔ ꯂꯧꯈꯣꯗꯅ. ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ. ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯂꯣꯏꯅ ꯌꯥꯔꯦ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯆꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯝꯕꯣ ꯊꯥꯕꯣ ꯑꯗꯨꯒ ꯂꯦꯞꯂꯤ. ꯑꯁ, ꯁꯨꯔꯨꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯅꯥꯄꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯃꯤꯅꯦ ꯇꯧꯔꯤꯁꯦ. ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕꯁꯦ. ꯇꯥ ꯀꯣꯀꯤꯜ, ꯁꯨꯔꯨꯡꯁꯤ ꯎꯕꯗ ꯆꯪꯕ ꯇꯜꯂꯕꯣ? ꯇꯜꯂꯦꯍꯦ ꯊꯥꯁꯤ ꯏꯕꯦꯝꯃ. ꯑꯁꯤ ꯎꯕꯗ ꯏꯁꯥꯁꯦ ꯍꯥꯀꯠꯆꯕꯅ ꯃꯔꯦꯡ ꯆꯠꯂꯦ. ꯌꯥꯔꯦ ꯏꯇꯥꯎ, ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ. ꯋꯥꯊꯤꯗꯨ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ. ꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡꯁꯦ ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ. ꯀꯅꯥꯅꯣ ꯅꯈꯣꯏ ꯃꯈꯩ ꯌꯥꯎꯅꯕꯁꯤꯡꯗꯣ ꯊꯥꯡꯒꯠꯂꯣ, ꯆꯪꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ 2-3ꯅ ꯃꯩꯅꯝ ꯊꯥꯒꯠꯂꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯄꯔꯦꯡ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯁꯤꯒꯤ ꯁꯨꯔꯨꯡꯁꯤꯗꯤ ꯃꯝꯁꯨ ꯃꯝꯈ꯭ꯔꯦ. ꯇꯥ ꯀꯣꯀꯤꯜ, ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯠ ꯆꯠꯂꯨ ꯀꯩꯗꯧꯒꯦ? ꯍꯣꯏꯅꯦ. ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯠꯆꯔꯒꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯃꯥꯏꯀꯩ 2 ꯐꯪꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯅ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯝꯕꯤ ꯌꯦꯛꯂꯤꯕ ꯐꯤ ꯑꯁꯤꯗꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯔꯣꯝꯗ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕꯅꯣ? ꯇꯥꯃꯣꯆꯥ, ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯂꯣꯝꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯛꯄꯒ ꯃꯩꯅꯝ ꯄꯔꯦꯡ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ
ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯃꯩꯅꯝ ꯃꯆꯥꯗꯅ ꯆꯨꯔꯒ ꯃꯩ ꯊꯥꯟꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ ꯑꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯔꯦꯗꯅ ꯀꯅꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯝꯕꯅ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯕꯅꯦꯃꯤ ꯍꯥꯏꯒꯨꯝꯗꯅ ꯁꯨꯃꯥꯏꯅ ꯉꯥꯜꯂꯗꯤ ꯈꯔ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯂꯥꯛꯀꯅꯤꯅ ꯑꯣꯛꯅꯕ ꯊꯝꯂꯤꯕ ꯑꯣꯏꯔꯝꯅꯤꯌꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯐꯥꯒꯤ ꯇꯧꯅꯔꯗꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯤꯗ ꯀꯅꯥꯅ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯕꯗꯧꯅ ꯍꯥꯏ ꯅꯈꯣꯏꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ ꯏꯇꯥꯎ ꯅꯈꯣꯏꯕꯨ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯀꯣꯏꯂꯦꯡ ꯂꯦꯡꯂꯝꯕ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯑꯗꯨ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯔ ꯁꯥꯔ ꯀꯩꯅꯣ ꯈꯪꯗꯕ ꯈꯔꯅ ꯀꯩꯒꯨꯝꯕ ꯈꯔꯅ ꯏꯟꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯀꯅꯥꯁꯨ ꯏꯅꯔꯛꯂꯝꯃꯣꯏꯗ ꯇꯥꯀꯨꯀꯤꯜ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯀ꯭ꯂꯥꯛ ꯅꯤꯛꯂꯒ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠꯇ ꯈꯪꯆꯤꯡ ꯆꯤꯡꯂꯛꯂꯝꯃꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯈꯦꯜꯂꯩꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯝꯃꯤ ꯀꯩꯅꯣ ꯊꯥꯖ ꯅꯪ ꯇꯧꯏꯗꯨꯕꯣ ꯅꯃꯥꯏꯗꯣ ꯇꯨꯡꯗ ꯑꯝꯇ ꯂꯩꯊꯣꯔꯛꯑꯣ ꯇꯈꯦꯜꯂꯩ ꯊꯥꯖꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯆꯜ ꯑꯃꯗꯤ ꯃꯇꯥꯎ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯃꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯖꯒ ꯇꯈꯦꯜꯂꯩꯒꯗꯨ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯗꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯆꯞ ꯂꯦꯞꯂꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯏꯆꯜ ꯊꯥꯖ ꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯗꯥꯏꯗꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯕꯗꯨꯗꯗꯤ ꯀꯔꯝ ꯍꯥꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯀꯤꯗꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯤꯅꯤ ꯏꯕꯥꯅꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯦꯡꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯗꯨ ꯑꯣꯏꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯗ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤ ꯃꯤꯔꯥꯡ ꯈꯔ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯆꯩꯇꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯊꯔꯝꯃꯤ
Ngasaydagi mitamsing asina lengliba asidi atayna nattedana. Mirangsing asinanidana. Mirangsing asidi achamba mirang nattedana. Mafam masibu semliba mising aduna atopa sangdanaba thamlamba mirang. Makoyna siklabadi aykhoy wakal soidana mangani. Aduna makoyna siktanaba kanna honasiko mayam. Athoiba ado wa khara hairamnaga surung adagi maninglonda sangba haukhira. Matam maduda karumdagino khangdana mirang mayam ama laklam. Makoy mayamgi khwai tungda lakko nupado mirang mayam aduna yomsinba hauraklam. Hey, Kukil, nahang isalga tahajagase mafam masidagi puraga chatpa horam. Aykhoy kharana mirang mayam masidagi themungase kannaba honaurage. Hoi ita. Takele. Taja, lao. Mafamji thadoktunan chalasi. Asi hairaga Kukil na lamjingladuna takhelega thajaga puraduna mafam ado thadoktunan chatkiram. Athoiba amadi lemhauriba makhoi khara aduna Timungi masada yomliba mirangsing adabu hatpayaw kanthokpayaw tawduna leirammi. Timungbu mafam madudagi khara puthoraklaga masado surungi paglang aduda ngathahanduna phamhallammi. Khomei nahak lukhoigena timungase senaraga amukta leiram. Thoiba nahak kaigena surungasigi mapala thoklaga mana hida khara thirosila. Itao. Yam kuina di lerkanuko. Mafamse phibam ama tawe. Kuiroi ta nakhoini ni thimungse chaksinna senaramuko. Asi hairaduna athoiba amadi thoiba makhoi ani do surung modagi mapalomda thokhirame. Nakalamromdana Kokilna lambi chingladuna takhele amadi thajabo surung modagi manunglomda sum changlaklam. Ta Kukil, makoy ataydo ngihak ngaybana pharoidro. Aykhoy ahumna sum chatpasi yam nungaite. Ta Kukil, thajana hairibase masina phagani. Aykhoy khakta chatpasi kainom itau tawi. Hoise. Aswaida nungpa amani lerisida ngayak phamga leiro silo. Asumna makoy ahumado nungpak tuda phamlaga makoy ataybu lakpa ngaydana leram. Matam maduda takhelaina saktik ama pairaga laisau mahum amada thinjindana sanaram. Takhelaina adumna tawbaduda akanma posak amada thinjillam. Maduda mahangna akanma posak adabu karino haina yenglubadade mige saru polang oiduna leram. Ta Kukil, asida leiribasidi migi saru polang natabro. Karai ne. Mani ne side. Side migi saru polang ne. Karino harisibo. As aidi pangkida kisali da Ta Kukil. Kokil na saktik amana saru polang adabu ningthina kothoklam. Aduga makoy ahumado saru polang adada yengduna le. Mamangda sida lakpada sikhiba mi soidana oigani. Kaino, aykhoy sa sumayna mafamsida khanglaga sido isala. Aish. Taja ibe manang sisuba. Kaisu tawroiba. Nakalamromdana athoibaga thoibaga surungudagi mapala thoraklaga mana hida khara heklaga surungda muk changlaklam. Makoy anina lakpadade thimunga lehoba khumai amadi lukhoi makoy ahummado hanana makoyna lerama mafam maduda leramdre. Thimung hoi ataido kadai chatkrabajano. Ai. Kaino thembungdi madi satpa ngamdadana lehobadaine. Aduga kadai satkrabajano. Asi haiduna athoiba amadi thoibana makoy ahummado thiba horaklam. Athoibana surungadagi phalangda makhunna sum namduna chatpada tungtak togo phaglang mapa amada namlubada athoibana lepliba mapa adudagi mathanda hangdoraklami. Madu ubada athoibaga thoibaga munna yengni. Itaw, masigi kasita kari lei haibda changna amukti yengsila. Hoi ita. Maduna phagani. Asi hainaduna makoy anido surung manung maduda laireba kaadu tamna sangsilaklam.
ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯎꯖꯥꯎ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯝ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯎꯄꯨ ꯃꯆꯥ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯎꯄꯨ ꯃꯆꯥ ꯑꯃꯃꯝꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤꯀꯣ ꯊꯦꯝꯕꯣꯡ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯣꯏ ꯀꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯄꯥꯏ ꯑꯄꯥꯏꯕꯅ ꯃꯄꯨꯅꯤ ꯑꯁꯤ ꯍꯥꯏꯅꯗꯅ ꯊꯦꯝꯕꯣꯡꯒ ꯂꯨꯈꯣꯏꯒ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯛꯇ ꯑꯊꯣꯏꯕ ꯑꯗꯣ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯣꯏꯕ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯑꯗꯣ ꯈꯠꯅꯕ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯐꯝꯊꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯁꯤ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯃꯄꯥꯕꯨꯡ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ 이빠기 어토이봐 예ngồi hꯌꯦꯡꯋꯥꯏꯗ ꯍꯥꯛꯅ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯍꯥꯛꯅ ꯀꯥꯎꯒꯅꯤ ꯃꯗꯨꯕꯨ ꯅꯥꯊꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤ ꯃꯅꯥ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯑꯊꯣꯏꯕꯗ ꯃꯅꯥ ꯍꯤꯗꯥꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯃꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯜꯂꯛꯂꯤꯕ ꯃꯅꯥ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯝꯕꯤ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯅꯥ 5 ꯊꯠꯂꯒ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯗ ꯊꯠꯂꯒ ꯍꯨꯛꯆꯤꯜꯂꯝꯃꯤ ꯃꯅꯥ 4 ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯃꯃꯝ 이ල්ꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 4 ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅꯔꯤꯕꯁꯤꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯕ ꯃꯥꯜꯂꯦꯅꯦ ꯅꯠꯇꯦ ꯊꯦꯝꯕꯣꯡ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯁꯥꯗꯣ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯎꯪꯒꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯣꯡꯕꯨ ꯁꯝꯂꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯅꯣ ꯃꯇꯧ ꯀꯔꯝꯅ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯎꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯝꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯤꯇ꯭ꯔꯪꯗꯨꯒꯤ ꯃꯌꯥꯏꯗ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯦ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯨꯔꯦ ꯑꯗꯨꯕꯨ ꯃꯇꯧ ꯑꯊꯣꯏꯕꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯕꯅꯤ ꯃꯇꯥꯎ ꯃꯌꯥꯝ ꯃꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯃꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯃꯇꯥꯎ ꯃꯐꯝꯁꯦ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯅꯠꯇꯦ ꯃꯇꯥꯎ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯊꯤꯔꯁꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯏ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 4-5 ꯑꯗꯣ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯑꯊꯣꯏꯕꯅ ꯄꯣꯠꯌꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯠꯇꯅ ꯁꯤꯟꯅꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ
ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ. ꯀꯩꯅꯣ ꯃꯇꯥꯎ? ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ? ꯃꯇꯥꯎ, ꯂꯥꯏꯔꯤꯛꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯇꯥꯎ? ꯑꯆꯨꯝꯕꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯊꯨꯡꯂꯝꯕ ꯇꯥꯔꯦ. ꯑꯗꯨꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯃꯗꯨꯃꯛꯅꯤ. ꯑꯁꯨꯝꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌా ꯑꯃ ꯈꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯟꯅꯩ ꯍꯥꯏꯕꯇꯅꯤ ꯑꯁꯦꯡꯕꯗꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ. ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯜꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯄ ꯇꯈꯦꯜꯂꯩꯒ ꯊꯥ ꯖꯒꯥꯗꯣ ꯀꯨꯀꯤꯜꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯝꯃꯤ. ꯀꯨꯀꯤꯜ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯇꯥ ꯀꯨꯀꯤꯜ, ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯣꯏꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯥ ꯀꯨꯀꯤꯜ, ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯒꯗꯧ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯈꯛꯇꯪ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯏꯆꯜ. ꯃꯗꯨꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯌꯦꯡꯉꯨꯔꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯇꯩꯁꯤꯡꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕ ꯍꯣꯏꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯊꯤꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯣ ꯂꯦꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯆꯠꯄ ꯑꯗꯣ ꯊꯦꯃꯨꯡꯅ ꯍꯥꯟꯅ ꯎꯔꯛꯂꯝꯃꯤ. ꯃꯇꯥꯎ ꯃꯌꯥꯝ, ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯦ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯦ. ꯀꯔꯤꯅ ꯇꯧꯔꯤꯕꯁꯤꯅ? ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯗꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯆꯠꯄ ꯍꯧꯔꯛꯂꯦꯗꯅ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡ ꯆꯠꯄ ꯑꯗꯨ ꯎꯔꯒ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏ 4-5 ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯍꯥꯏ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯅ ꯁꯣꯛꯈ꯭ꯔꯕꯗꯤ ꯂꯩꯖꯧꯕ ꯇꯥꯔꯦ. ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤꯀꯣ ꯏꯇꯥꯎ ꯃꯌꯥꯝ. ꯃꯇꯥꯎ ꯃꯌꯥꯝ, ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯎꯁꯥꯁꯤꯡꯁꯦ ꯑꯃꯃꯝ ꯄꯥꯏꯈꯠꯅꯔꯁꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯄ ꯑꯃꯠꯇ ꯉꯝꯂꯔꯣꯏ. ꯈꯪꯕ꯭ꯔꯥ? ꯁꯔꯨ ꯄꯣꯂꯥꯡ ꯅꯣꯏꯅꯁꯨ ꯑꯀꯜ ꯑꯔꯤꯡ ꯁꯥꯔꯗꯅ ꯑꯩꯈꯣꯏꯗ. ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯎꯁꯥꯗꯨꯅ ꯐꯅ ꯀꯟꯅ ꯀꯟꯊꯠꯂꯕꯁꯨ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯍꯦꯛ ꯂꯦꯡꯗꯨꯅ ꯆꯠꯂꯛꯂꯝꯃꯤ. ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯕꯨ ꯎꯁꯥꯁꯤꯅ ꯐꯅ ꯀꯟꯅ ꯀꯟꯊꯔꯕꯁꯨ ꯍꯦꯛ ꯊꯧꯒꯠꯂꯛꯏꯅꯦ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯑꯗꯨꯅ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯌꯧꯔꯛꯄꯗ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯣ ꯂꯩꯕꯥꯛꯇ ꯄꯨꯔꯣꯛ ꯀꯦꯟꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯔꯝꯃꯤ. 시부 시랍니다. 삼나가 릿번이다 이것이. 이보, ngasihi numitsidhi ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯒꯗꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤꯀꯣ. ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣ이 ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯆꯨꯝꯂꯔꯣꯏ. ꯀꯨꯀꯤꯜ ꯍꯣꯏꯅ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯇꯥꯎ ꯃꯌꯥꯝ. ꯃꯈꯣꯏ 4-5 ꯑꯗꯣ ꯀꯨꯀꯤꯜ ꯍꯣꯏꯅ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯅ ꯇꯛꯃꯟꯕꯗꯒꯤ ꯀꯨꯀꯤꯜꯅ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯁꯝꯂꯗꯨꯅ ꯑꯊꯣꯏꯕ ꯍꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯇꯥ ꯀꯨꯀꯤꯜ, ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯈꯪꯂꯝꯅꯤꯗ. ꯇꯥ ꯀꯨꯀꯤꯜ, ꯃꯈꯣꯏꯗꯨ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ? ꯍꯩꯃꯥ, ꯆꯠꯂꯝꯃꯣꯏꯃꯤ. ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯇꯥꯃꯣꯆꯥ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯕ? ꯑꯩꯈꯣꯏ ꯅꯣꯏ ꯂꯥꯛꯃꯟꯗꯗꯅ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯝꯂꯤꯕꯅꯤ. ꯇꯈꯦꯜꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯂꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣꯅ ꯈꯜꯂꯝꯂꯤꯅꯤ. ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯦꯗꯅ.
ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯄꯨꯂꯞ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯏ ꯌꯧꯔꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯨ ꯑꯃ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯨꯔꯨꯡꯁꯤꯒꯤ ꯃꯌꯥꯏꯗꯕꯨ ꯃꯤ ꯑꯁꯤꯕꯨ ꯍꯥꯞꯄꯀꯣ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯁꯦ ꯀꯩꯁꯨ ꯇꯧꯔꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯨꯁꯤꯗ ꯀꯩ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯀꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯀꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯨꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯏꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯆꯤ ꯏꯂꯦꯡ ꯂꯦꯡꯉꯝꯗꯦ ꯀꯔꯤ ꯀꯨꯅꯣ ꯈꯪꯗꯦꯃꯦ ꯑꯁꯨꯛ ꯀꯟꯅ ꯏꯟꯕꯕꯨ ꯁꯨꯡꯆꯠ ꯆꯠꯇꯦꯃꯦ ꯑꯋꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯉꯨ ꯌꯥꯗꯦꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯗꯨꯅ ꯀꯨꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯏꯟꯕꯗꯒꯤ ꯀꯥꯏꯅ ꯊꯪꯗ ꯂꯩꯃꯥꯏꯗ ꯏꯟꯊꯔꯝꯃꯤ ꯀꯨꯗꯨꯕꯨ ꯍꯥꯡꯂꯕ ꯃꯇꯨꯡ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯊꯅꯔꯛꯂꯝꯃꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯃꯅꯥ ꯑꯅꯤꯈꯛ ꯄꯥꯜꯂꯝꯗꯦ ꯑꯁꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯅꯥꯗꯨꯗꯤ ꯆꯔꯣꯡ ꯌꯥꯟꯗꯨꯅ ꯃꯅꯥ 4-5 ꯁꯨꯔꯝꯃꯤ ꯍꯩ ꯀꯔꯤ ꯃꯇꯧ ꯀꯧꯕꯅꯣ ꯁꯤꯗꯤ ꯃꯅꯥ 4-5ꯁꯨ ꯁꯨꯏꯅꯤ ꯁꯤꯗꯤ ꯃꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯣ ꯏꯇꯥꯎ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯑꯣꯏꯔꯝꯂꯣꯏ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕ ꯑꯗꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯌꯥꯝ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯀꯩꯅꯣ ꯃꯇꯥꯎ ꯅꯪꯅ ꯑꯗꯨꯛ ꯇꯥ ꯇꯧꯔꯤꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕ ꯂꯩꯄꯟ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯩꯄꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯇꯞꯅ ꯀꯤꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯤꯟꯊꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯝꯖꯤ ꯈꯥꯏꯅꯔꯝꯃꯤ ꯃꯇꯥꯎ ꯀꯨꯀꯤꯜ ꯇꯥꯕ꯭ꯔꯣ ꯃꯇꯥꯎ ꯀꯨꯀꯤꯜ ꯃꯇꯥꯎ ꯑꯊꯣꯏꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯣ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯀꯧ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯗꯨꯕꯨ ꯊꯥꯡꯀꯠꯂꯒ ꯊꯝꯂꯝꯕ ꯂꯩꯄꯨꯡ ꯑꯗꯣ ꯅꯤꯡꯈꯥꯏꯔꯒ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯄꯨꯡ ꯑꯗꯨ ꯀꯨꯗꯨꯅ ꯍꯦꯛ ꯂꯩꯅꯨꯡꯗ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯂꯩꯈꯥꯅꯨꯡꯗ ꯆꯪꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯀꯤꯟꯊꯔꯝꯕ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯛꯂꯤꯁꯤꯅ ꯁꯨꯔꯨꯡꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯃꯈꯥꯗ ꯀꯨꯝꯂꯒ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯉꯥꯏꯈꯣ ꯏꯇꯥꯎ ꯍꯦꯛꯇ ꯀꯨꯝꯈꯤꯒꯨꯝꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯐꯝ ꯈꯪꯗꯕ ꯀꯥꯗꯨꯗ ꯆꯪꯂꯨꯕꯗ ꯊꯋꯥꯏ ꯊꯥꯗꯣꯏ ꯇꯧꯏ ꯏꯇꯥꯎ ꯑꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯍꯨꯟꯊꯔꯒ ꯌꯦꯡꯒꯤꯁꯤ ꯏꯇꯥꯎ ꯃꯗꯨꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯨꯝꯂꯒ ꯍꯦꯛꯇ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯃꯨꯡꯅ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯨꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯇꯧꯔꯝꯗꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯈꯤꯂꯩ ꯁꯦ 이반이 ꯈꯨꯠ ꯁꯝꯅꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ ꯁꯦꯕ 이반이 ꯈꯨꯠ ꯁꯝꯅꯔꯁꯦꯕ ꯑꯍꯩꯁꯦ ꯄꯥꯏꯔꯛꯑꯣ ꯅꯪꯅ ꯈꯨꯠꯇꯨꯕꯨ ꯀꯗꯥꯏꯅꯣ ꯃꯇꯧ ꯃꯌꯥꯝ ꯀꯥꯁꯤꯗ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ
ꯃꯈꯣꯏꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯦ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯐꯥꯎꯒꯩ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯏꯅꯅ ꯂꯧ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯧꯒꯩ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯃꯇꯥꯎ ꯃꯁꯤ ꯅꯠꯇꯕ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯒ ꯊꯝꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯊꯤꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯠꯇ ꯁꯤꯊꯗꯅ ꯊꯤꯕ ꯍꯧꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨ ꯑꯃꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯑꯃꯅ ꯈꯨꯂꯥꯛꯄ ꯆꯥꯎꯔꯦꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯥꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯝꯕ ꯄꯣꯠꯁꯛꯅꯤ ꯀꯥꯁꯤꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯁꯦ ꯑꯇꯩ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯐꯧꯒꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯂꯥꯏꯔꯤꯛꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯀꯥꯗꯨꯒꯤ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯏꯔꯝꯃꯤ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯇꯩꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯌꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯥꯎꯗ ꯁꯥꯎꯅꯔꯛꯂꯝꯃꯤ ꯇꯥꯃꯣꯖꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡꯆꯧ ꯍꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕ ꯏꯆꯜ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡ ꯆꯥꯍꯣꯏꯗꯣ ꯁꯨꯔꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯂꯣꯝꯂꯝꯂꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯍꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯨꯗꯕꯨ ꯁꯣꯛꯂꯝꯂꯔꯣꯏ ꯀꯔꯤꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯑꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩ ꯑꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯀꯨꯟꯊꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯐꯝꯊꯔꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯃꯁꯤꯗ ꯁꯨꯝ ꯂꯩꯊꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅ ꯐꯒꯅꯤ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯔꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯊꯣꯛꯅꯕ ꯂꯝꯕꯤ ꯀꯔꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯅꯝꯂꯨꯕꯗ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯇꯥꯎ ꯃꯌꯥꯝ ꯊꯣꯡ ꯑꯃ ꯍꯥꯡꯂꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯤꯡ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯉꯛꯄ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦꯅꯦ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯁꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯦꯠꯅꯔꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯃꯤ ꯈꯨꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯨꯜ ꯃꯤꯌꯥꯝꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ